ngasi ing kumja lising ani kunmari August ki tang kuntret leipa popan numit ni ai ngarang degi Bontrapur haiba Manipur gi mapanda leiba maitai khungang singi manungda khwai degi chawba khungang Bontrapur haiduda ai Barak Museum and Library da leijarubani ngasi ayuksi akhoi Barak Museum and Library gi akhoi founding director haijab tare inau Dr. Rajmani gi mayamba khoina di sadhu baba haraga pulsisi ma akhoi bobon gi sadhu oina keno toriba akhoi inau warasu ming phanjadre sadhu baba haina mana nilomani ga loinana naidol haidana naidol haina yam nungsiba aisu amukta chacharudri ado naidol haiba khunchi akhoi sigi lambi sidaisda changaga leigadoriba maitai khunggangni akhoi na lepchariba jaga si akhoi binakandi tea state ki manungni maikai ahum makta akhoi keno leire aduga somda awang pangna chatkhiba si 2 kilometer manga chatle harga akhoi binakandi ghat kasargi akhoi Lakhipur ga Lakhipur town ga turen wang wang leiminariba akhoi binakandi ghat tagi kilometer manga laagani alo sigi cha bagan gi marak akhoi singdum ni leiribase masaisda sigi lambi sidaisda akhoi gari achobudi changba yade hai lambi marakta blakhom leinang adigi apikpa yaumane masaisda changaga maitai khungang amada chacharu godorni masi binakandi dagi kilometer manga la kanda khoi cha binakandi tea state manung sidaisda chap chana khoi siba mandir ama lei si akhoi nungchup ta sorok ki wangda siba mandir ama lei siba mandir siga mayok na bada leiba akhoi si lamjau ni si akhoi makha pangna chatkhre raga akhoi Bontrapur yauhidoribni ado akhoi sigi lambi sida changjare raga lambi si changpham sida isda ising ka so adum leiba hore ado luxury si akhoi hawai chappal lama karigumba by chance lambi da ising lekhom thoma chu hekta kumtharaga chatpa yaba habagi mawongda ready tawraga luxury bani ado sini sigi lambi sida isda changjagraga kayam sangna changgadabno khangjadri ada hangbada su thoina khangde swagi mi singna ado akhoi naidol haibani ko naidol naidol haiba naidol si kara maina iba khotpa ada signboard ka leram taragdi sengba khangjarani kara maina ibano haiba ju khangjade sigi chinggi manung se ida changhaga leigadoriba mai tabadadi yamna pungning nungsiningai oiba maitai khunggangni kasar jilagi manungda leiba naidol maitai khunggangda yauna chachagadoribani mayam mafamdu yauraga paudam chage gi lambi se sumaina cha bagan gi akhoi chingdum marakta changakpani ado haure lekhom si sigi hojik akhoi sigi lekhom gi phibam si sumaina hojik leire tawrise ado mayam khongna ozan naidol gi oibirabra o kilometer kayam changi ge ha kilometer yamdre haji ama ani ama makhaimu kaino gari si amta chendabra sigi kaino sida lekhom khara leiba changadi dum yani ko khunbau gari masa thojin mate khangna lena thabuna hoi hoi illa chatai gari thawba yaroidra amana tongala dum jare kana le thakadamna akhoi ji khun yengba oina lakchaimi phal le lai ojagi mingdi kari kaubiba ai mukunda singkawe mukunno kayumno changramam ses changramam changkrambam naidol jibu mi kayam leige pamitai yum mite se mamang maning na ba mamang da kun ka sonda kun mangari manganga adudi yankai muk surina kuntha muk tare ni pa ada chalaga ahanjing leiramgani na leramara kanam leiramra leramara
ꯐꯖꯅ ꯍꯥꯏꯒꯗꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯑꯩꯈꯣꯏꯒꯤ ꯅꯥꯏꯗꯣꯜ ꯃꯌꯥꯡꯗꯤ ꯀꯩꯅꯣ ꯇꯧꯗꯕ꯭ꯔꯥ ꯑꯣꯖꯥ ꯁꯣꯝꯗ ꯂꯦꯞꯄꯤꯌꯨꯕ ꯁꯣꯝꯗ ꯈꯤꯇ ꯑꯇꯣꯞꯄ ꯑꯥ ꯀꯥꯡꯕꯨ ꯂꯩ ꯑꯇꯣꯞꯄ ꯖꯥꯇꯤꯅꯦ ꯑꯥ ꯑꯇꯣꯞꯄ ꯖꯥꯇꯤꯁꯦ ꯕꯪꯒꯥꯂꯤ ꯍꯣꯏꯅꯦ ꯑꯗꯒꯤ ꯔꯤꯐ꯭ꯌꯨꯖꯤꯁ ꯀꯥꯡꯕꯨꯁꯨ ꯈꯔ ꯀꯣꯏꯕꯣꯇꯣ ꯈꯤꯇꯪ ꯀꯟꯅ ꯍꯥꯏꯕꯤꯌꯨ ꯀꯣꯏꯕꯣꯇꯣ ꯀꯥꯡꯕꯨꯁꯨ ꯂꯩꯌꯦꯕ ꯀꯣꯏꯕꯣꯇꯣꯏꯁꯤ ꯀꯩꯅꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯂꯣꯝꯗ ꯆꯦꯜꯂꯛꯄ ꯔꯤꯐ꯭ꯌꯨꯖꯤꯁꯅꯤ ꯃꯣꯏꯗꯣ ꯔꯤꯐ꯭ꯌꯨꯖꯤꯁ ꯑꯗꯣ ꯑꯗꯣ ꯅꯥꯏꯗꯣꯜꯒꯤ ꯑꯉꯥꯡꯁꯤꯡꯗꯤ ꯁ꯭ꯀꯨꯜꯒ ꯇꯝꯕꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯗꯕ ꯍꯥꯏꯕꯨ ꯂꯝꯕꯤꯁꯦ ꯄꯤꯗꯅꯀꯣ ꯅꯠꯇꯦ ꯁ꯭ꯀꯨꯜ ꯂꯩꯇꯕ꯭ꯔꯥ ꯂꯩ ꯑꯦꯜ ꯄꯤ ꯁ꯭ꯀꯨꯜ ꯑꯃ ꯑꯦꯜ ꯂꯩ ꯄꯤ ꯁ꯭ꯀꯨꯜ ꯑꯃ ꯂꯩꯌꯦꯕ ꯑꯗꯨ ꯂꯣꯏꯔꯒꯗꯤ ꯕꯤꯅꯥ ꯒꯥꯟꯙꯤꯒꯤ ꯖꯒꯦꯃꯊꯥ ꯍꯥꯏ ꯁ꯭ꯀꯨꯜꯗꯣ ꯑꯦꯝ ꯑꯦ ꯁ꯭ꯀꯨꯜꯗꯣ ꯑꯗꯨ ꯇꯥꯟ ꯆꯠꯇꯕ ꯑꯗꯨ ꯇꯥꯟ ꯆꯠꯂꯤꯃꯤ ꯑꯗꯨ ꯆꯠꯄꯗꯤ ꯃꯈꯣꯡꯅ ꯆꯠꯇꯥꯔꯦ ꯍꯣꯏꯅꯦ ꯁꯤ ꯒꯥꯔꯤ ꯇꯣꯡꯉ ꯆꯠꯂꯦ ꯑꯗꯨꯅ ꯁꯤꯐꯥꯎꯗꯤ ꯃꯈꯣꯡꯅ ꯊꯣꯛꯂꯛ ꯇꯥꯏꯌꯦꯕ ꯊꯣꯛꯂꯛꯏꯃꯤ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯅꯥꯏꯗꯣꯜꯗ ꯍꯧꯖꯤꯛ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯃꯩꯇꯩꯅ ꯁꯤꯗꯩꯗ ꯑꯁꯨꯛ ꯐꯤꯕꯝ ꯆꯥꯗꯅ ꯃꯅꯨꯡꯁꯤꯗ ꯍꯥꯏꯖꯤꯜꯂ ꯂꯩꯔꯝꯃꯤꯁꯤ ꯀꯔꯤ ꯍꯥꯟꯅ ꯑꯍꯜ ꯂꯃꯟꯅ ꯂꯩꯔꯝꯕꯅꯤꯗꯅ ꯑꯥ ꯑꯗꯨꯒ ꯑꯩꯁꯨ ꯁꯤꯡꯖꯃꯩꯗ ꯄꯣꯛꯄꯅꯤ ꯑꯥ ꯑꯥꯗ ꯆꯥꯎꯕ ꯑꯥꯗ ꯀꯣꯂꯦꯖ ꯇꯝꯅ ꯂꯩꯔꯛꯄ ꯑꯗꯣ ꯂꯣꯏꯔꯒ ꯏꯌꯥꯝꯕ ꯑꯃꯁꯤꯒ ꯁꯤ ꯈꯨꯟꯁꯤꯒꯤ ꯑꯦꯜ ꯄꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯣꯏꯌꯦꯕ ꯑꯥ ꯑꯗ ꯑꯩꯁꯨ ꯃꯇꯝ ꯈꯔ ꯑꯦꯟ ꯁꯤ ꯍꯤꯜꯗ ꯑꯣꯖꯥ ꯑꯣꯏꯔꯝꯃꯤ ꯎꯝ ꯑꯗꯒꯤ ꯑꯥꯗ ꯂꯩ ꯌꯥꯗꯗꯅ ꯊꯣꯛꯂꯛꯑꯦ ꯎꯝ ꯗꯤꯁꯇ꯭ꯔꯤꯛ ꯇ꯭ꯔꯥꯟꯁꯐꯔꯁꯨ ꯇꯧꯍꯧꯗ꯭ꯔꯦ ꯑꯍꯣꯏ ꯊꯣꯛꯂꯛꯑꯒ ꯁꯤꯒ ꯐꯤꯁꯔꯤ ꯐꯥꯔꯝ ꯅꯨꯡ ꯇꯧꯅ ꯑꯣ ꯉꯥꯗꯤ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯐꯩ ꯍꯥꯏꯅ ꯂꯧ ꯕꯤꯘꯥ ꯑꯩ ꯀꯨꯟꯊ꯭ꯔꯥꯃꯨꯛ ꯁꯤꯗ ꯑꯣ ꯂꯧꯁꯨ ꯎꯔꯤꯕ꯭ꯔꯥ ꯂꯧꯁꯨ ꯑꯗꯨꯝ ꯎꯏ ꯑꯗꯣ ꯅꯥꯏꯗꯣꯜꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯕꯤ ꯑꯦ ꯑꯦꯝ ꯑꯦ ꯄꯥꯁ ꯇꯧꯈꯤꯕꯒ ꯌꯥꯎꯔꯕ꯭ꯔꯣ ꯑꯩ ꯏꯆꯥꯅꯨꯄꯤꯗ ꯕꯤ ꯑꯦ ꯁꯤꯅꯤ ꯕꯤ ꯑꯦꯁ ꯁꯤ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯤꯕ ꯃꯥ ꯁꯤꯜꯆꯔꯗ ꯂꯩꯔꯤ ꯑꯥ ꯇꯦꯝꯄꯣꯔꯥꯔꯤ ꯑꯦꯜ ꯑꯥꯏ ꯁꯤ ꯀꯣꯝꯄꯦꯅꯤꯗ ꯑꯣ ꯊꯕꯛ ꯑꯦꯜ ꯑꯥꯏ ꯁꯨꯔꯤ ꯁꯤꯗ ꯑꯗꯣ ꯃꯥ ꯑꯇꯣꯞꯄ ꯊꯕꯛ ꯌꯦꯡꯒꯦꯅ ꯑꯗꯨꯝ ꯂꯩꯕꯅꯤ ꯑꯣ ꯑꯣ ꯑꯗꯣ ꯑꯣ ꯑꯇꯩ ꯀꯔꯤ ꯕꯤ ꯑꯦ ꯑꯦꯝ ꯑꯦ ꯑꯇꯩꯗꯤ ꯑꯦꯝ ꯑꯦ ꯂꯩꯔꯕ ꯀꯥꯛꯇꯤ ꯂꯩꯇ꯭ꯔꯤꯗ ꯑꯅꯧꯕ ꯈꯨꯟꯅꯤꯗꯅ ꯆꯍꯤ ꯃꯥ ꯖꯦꯅꯦꯔꯦꯁꯟ ꯑꯝꯇ ꯉꯥꯏꯔꯤꯑꯕ ꯀꯌꯥꯝ ꯀꯨꯏꯅ ꯆꯍꯤ ꯃꯔꯐꯨ ꯃꯧꯗ꯭ꯔꯥ ꯆꯥꯝꯃꯨꯛꯀꯤ ꯆꯥꯝꯃꯃꯨꯛꯀꯤ ꯆꯥꯝꯃ ꯍꯥꯏꯁꯦ ꯖꯦꯅꯦꯔꯦꯁꯟꯗꯤꯗꯗꯤ ꯍꯣꯏꯅꯦ ꯑꯅꯤ ꯑꯍꯨꯝ ꯁꯨꯔꯛꯀꯗꯣꯏ ꯖꯦꯅꯦꯔꯦꯁꯟ ꯍꯥꯏꯁꯤꯗꯤ ꯃꯤꯌꯦꯡꯒꯤ ꯄꯨꯟꯁꯤꯀꯣ ꯃꯤꯌꯦꯡꯒꯤ ꯃꯤ ꯄꯨꯟꯁꯤꯗꯣ ꯑꯃ ꯄꯨꯟꯁꯤꯔꯅꯤ ꯑꯗꯒꯤ ꯌꯨꯝ ꯄꯥꯜꯂꯅꯤ ꯍꯣꯏ ꯍꯣꯏ ꯃꯆꯥ ꯀꯩꯅꯣ ꯇꯧꯔꯅꯤ ꯃꯁꯨ ꯐꯥꯎꯕꯗꯤ ꯇꯥꯔꯅꯦꯕ ꯍꯣꯏ ꯍꯣꯏ ꯆꯍꯤ ꯆꯥꯝꯃ ꯍꯥꯏꯁꯤꯗꯤ ꯍꯣꯏ ꯑꯧ ꯑꯧ ꯑꯣ ꯂꯩꯔꯦ ꯏꯁꯨ ꯁꯨꯔꯣꯟ ꯂꯩꯔꯦ ꯈꯔ ꯇꯞꯅ ꯅꯣꯏꯅ ꯃꯅꯤꯡꯒꯤꯗꯣ ꯑꯠꯁꯥ ꯑꯥ ꯑꯣ ꯑꯗꯨꯗꯤ ꯑꯣꯖꯥꯅ ꯈ꯭ꯋꯥꯏ ꯑꯍꯟ ꯑꯣꯏꯔꯕ꯭ꯔꯥ ꯅꯥꯏꯗꯣꯜꯒꯤꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯡꯗꯣ ꯑꯥ ꯃꯐꯝꯁꯤꯒ ꯂꯩꯕꯅꯤꯅꯅꯦ ꯑꯥ ꯀꯔꯤꯁꯨ ꯑꯗꯨꯝ ꯈꯪꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯃꯔꯨ ꯑꯣꯏꯕꯁꯤ ꯉꯥ ꯐꯥꯔꯒ ꯉꯥꯗꯤ ꯌꯣꯟꯕ꯭ꯔꯣ ꯁꯤꯒꯤ ꯑꯣꯀꯨꯄꯦꯁꯟꯁꯦ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯉꯥ ꯐꯥꯔꯒꯀꯣ ꯑꯥ ꯉꯥꯁꯤꯒ ꯌꯣꯜꯂꯦ ꯁꯤꯒ ꯀꯂꯥꯄꯨꯜꯁꯤꯒ ꯑꯩꯈꯣꯏꯒꯤ ꯀꯂꯥꯄꯨꯜ ꯂꯩꯗꯤ ꯕꯖꯥꯔ ꯃꯆꯥ ꯑꯃ ꯂꯩꯁꯦ ꯑꯥ ꯑꯥꯔꯣꯠꯇꯅꯤꯀꯣ ꯑꯥ ꯑꯁꯤꯒ ꯑꯌꯨꯛ ꯑꯌꯨꯛꯇ ꯄꯤꯅꯦꯕ ꯑꯥ ꯑꯗꯨꯒ ꯄꯤꯔꯒ ꯑꯗꯩ ꯄꯤꯕ ꯍꯥꯏꯁꯦ ꯊꯤꯜꯂꯨꯕꯗꯅꯤ ꯃꯣꯏꯅ ꯑꯦꯛꯁꯟ ꯇꯧꯔꯒ ꯐꯠ ꯑꯥ ꯐꯠ ꯄꯤꯔꯛꯄ ꯑꯗꯣ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯉꯥ ꯐꯥꯏ ꯑꯩꯈꯣꯏ ꯍꯣꯏ ꯁꯤꯗ ꯆꯍꯤ ꯑꯣꯜ ꯏꯌꯥꯔ ꯔꯥꯎꯟ ꯍꯥꯏꯗꯤ ꯃꯇꯝ ꯍꯣꯏ ꯊꯥ ꯇꯔꯥꯅꯤꯊꯣꯏꯁꯦ ꯊꯥ ꯑꯃꯗ ꯑꯩꯈꯣꯏ 15 to 20 ꯇꯣꯟꯗꯤ ꯍꯦꯜꯂꯝꯒꯅꯤ ꯈꯨꯟꯁꯤꯅ ꯉꯥ ꯐꯥꯏꯁꯦ ꯑꯗꯣ ꯄꯩꯁꯥꯗꯤ ꯌꯥꯝ ꯊꯣꯛꯏꯅꯦ ꯄꯩꯁꯥ ꯊꯣꯛꯏ ꯑꯥ ꯌꯥꯝꯅ ꯂꯩꯔꯤ ꯍꯥꯏꯁꯦ ꯀꯔꯤ ꯌꯧꯕ꯭ꯔꯥ ꯊꯣꯛꯐꯝ ꯂꯝꯕꯤꯗꯣ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯅ ꯃꯈꯨꯠꯇ ꯄꯥꯏꯅꯗꯕ ꯏꯟꯚꯦꯁ ꯇꯧꯕ ꯉꯝꯗꯕ ꯑꯥ ꯑꯗꯒꯤ ꯐꯤꯁꯔꯤꯅ ꯑꯗꯨꯝ ꯀꯨꯡꯅ ꯂꯩꯈ꯭ꯔꯄꯣꯠꯅꯤ ꯑꯥ ꯁꯨꯛ ꯄꯥꯛꯄ ꯃꯆꯦꯠ ꯑꯃ ꯑꯍꯥꯡꯕ ꯂꯩꯇ꯭ꯔꯦ ꯑꯥ ꯐꯤꯁꯔꯤ ꯉꯥꯛꯇꯅꯦꯕ ꯑꯥ ꯑꯗꯣ ꯃꯇꯤꯛ ꯆꯥꯅ ꯉꯥ ꯊꯥꯗꯗꯕ ꯃꯇꯤꯛ ꯆꯥꯅ ꯕꯥꯟ ꯅꯨꯡ ꯁꯦꯝꯖꯤꯟꯗꯕ ꯑꯗꯨꯝꯕ ꯈꯔ ꯂꯩꯗꯅꯀꯣ ꯑꯅꯧꯕ ꯈꯨꯟꯅꯤꯅ ꯑꯗꯒꯤ ꯆꯥꯀ꯭ꯔꯤꯋꯥꯂꯥ ꯌꯥꯝ ꯌꯥꯎꯗꯕ ꯆꯀ꯭ꯔꯤ ꯇꯧꯕꯁꯤ ꯀꯌꯥꯝ ꯃꯤ ꯂꯩꯔꯕ꯭ꯔꯥ ꯆꯥꯀ꯭ꯔꯤ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯈꯜꯂꯦ ꯑꯍꯨꯝꯁꯤ ꯀꯔꯤ ꯀꯔꯤ ꯊꯕꯛ ꯇꯧꯕꯅꯣ ꯑꯍꯨꯝ ꯍꯣꯏꯅꯦ ꯑꯩ ꯏꯆꯥꯅꯤꯄꯥ ꯑꯇꯣꯝꯕ ꯑꯃꯒꯀꯣ ꯀꯔꯤ ꯃꯥꯗꯤ ꯗꯤꯄꯥꯔꯠꯃꯦꯟ ꯕꯦꯡꯀꯤꯅꯤꯀꯣ ꯕꯦꯡꯀꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯕꯥꯏꯁꯤꯡꯒꯤ ꯃꯆꯥꯅꯤꯄꯥ ꯑꯃ ꯄꯨꯂꯤꯁ ꯑꯥ ꯑꯗꯒꯤ ꯄꯨꯂꯤꯁ ꯀꯔꯤꯅꯣ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯤꯔꯥ ꯀꯟꯁꯇꯦꯕꯜ ꯑꯣꯏꯔꯤꯔꯥ ꯁꯦꯀꯦꯟ ꯑꯣꯐꯤꯁꯥꯔꯅꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯠꯁꯥ ꯑꯦꯁ ꯑꯥꯏꯒꯨꯝꯕ ꯑꯥ ꯑꯗꯒꯤ ꯏꯆꯦ ꯅꯤꯄꯥ ꯑꯃꯀꯣ ꯑꯥ ꯑꯗꯨꯅ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗꯨꯒꯤ ꯍꯦꯠ ꯃꯥꯁꯇꯔ ꯑꯣꯏꯔꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯗꯨ ꯃꯣꯏ ꯑꯍꯨꯝꯗꯤ ꯀꯩꯅꯣ ꯇꯧꯔꯦꯅꯦ ꯍꯥꯏꯁꯤꯅꯗꯤ ꯇꯣꯂꯣꯞ ꯆꯥꯔꯦꯅꯦ ꯇꯣꯂꯣꯞ ꯆꯥꯏ ꯃꯣꯏꯗꯨꯗꯤ ꯄꯩꯁా ꯄꯥꯏꯔꯦ ꯑꯗꯨ ꯑꯗꯒꯤ ꯃꯣꯏ ꯍꯣꯡꯗꯣꯛꯀꯦꯗꯤ ꯈꯟꯗꯕ꯭ꯔꯥ ꯀꯔꯝꯍꯥꯏꯅ
ꯁꯤ ꯃꯐꯝꯁꯤꯗꯒꯤ ꯌꯨꯝ ꯍꯣꯡꯅꯕꯒꯗꯤ ꯈꯟꯗꯕ꯭ꯔꯥ? ꯑꯩꯒꯤ ꯏꯌꯥꯝꯕꯗꯣ ꯕꯤꯅꯥꯀꯥꯅꯤ ꯘꯥꯠꯇ ꯍꯣꯡꯈ꯭ꯔꯦ ꯑꯣ ꯃꯥ ꯑꯗ ꯂꯝꯇꯨ ꯂꯩꯅꯀꯣ ꯑꯗꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯔꯤꯁꯦꯟ ꯑꯣꯏꯔꯤꯕ ꯑꯣꯖꯥꯗꯨꯗꯤꯀꯣ ꯑꯣ ꯃꯥ ꯑꯇꯣꯞꯄꯗ ꯂꯧꯗꯦ ꯃꯥꯏꯁꯦ ꯃꯔꯥꯡ ꯀꯥꯏꯅ ꯂꯝꯇꯨ ꯆꯤꯡ ꯃꯥꯟ ꯘꯥꯠꯇ ꯂꯩꯌꯦꯅ ꯄꯤꯁꯥꯔꯤ ꯅꯨꯡꯁꯥꯔꯤ ꯑꯣ ꯑꯗꯨꯗꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯔꯗꯤ ꯍꯣꯡꯅꯤꯡꯕꯒꯤ ꯚꯥꯞꯇꯤ ꯂꯩꯅꯦ ꯑꯗꯨꯝ ꯃꯌꯥꯝꯁꯦ ꯗꯨꯕꯒꯤ ꯃꯥꯏ ꯃꯌꯥꯝ ꯑꯍꯟꯁꯦ ꯑꯥ ꯑꯁꯤꯒꯤ ꯃꯆꯥꯅꯤ ꯍꯧꯖꯤꯛ ꯄꯨꯂꯤꯁ ꯅꯤꯁꯤꯀꯥꯟꯇ ꯑꯣꯏꯅꯀꯣ ꯑꯥ ꯄꯨꯂꯤꯁ ꯆꯪꯉꯦ ꯑꯗ ꯑꯇꯣꯝꯕꯗꯨꯅ ꯒꯧꯍꯥꯇꯤꯗ ꯃꯣꯏꯒꯤ ꯀꯥꯎꯟꯇꯔ ꯎꯝ ꯍꯥꯡꯅ ꯂꯩꯀꯣ ꯑꯣ ꯕꯁꯀꯤ ꯀꯩꯀꯩꯁꯦ ꯃꯅꯤꯄꯨꯔ ꯂꯥꯏꯟ ꯃꯤꯖꯣꯔꯥꯝ ꯂꯥꯏꯟ ꯑꯥ ꯑꯥ ꯀꯩꯀꯩ ꯄꯩꯁꯥꯁꯨ ꯒꯥꯔꯤ ꯈꯔ ꯂꯧꯔꯦ ꯑꯥ ꯑꯗ ꯃꯣꯏꯗꯤ ꯏꯟꯀꯝ ꯌꯥꯝꯃꯦ ꯑꯃ ꯑꯗꯣ ꯃꯣꯏꯗꯣ ꯑꯗꯨꯝ ꯐꯨꯂꯇꯣꯔꯗꯁꯨ ꯂꯝ ꯂꯧꯔꯦ ꯑꯍꯣꯏ ꯕꯤꯅꯥꯀꯥꯅꯤ ꯘꯥꯠꯇꯁꯨ ꯂꯝ ꯂꯧꯔꯦ ꯑꯣ ꯌꯨꯝ ꯁꯥꯒꯠꯀꯗꯒꯤ ꯂꯩꯕꯥꯛ ꯊꯣꯜꯂꯦꯕ ꯑꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯣ ꯅꯠꯇꯦ ꯑꯁꯥꯝꯒꯤ ꯃꯅꯤꯄꯨꯔꯤ ꯗꯤꯕꯂꯞꯃꯦꯟ ꯀꯥꯎꯟꯁꯤꯜ ꯍꯥꯏꯅ MDCꯅ ꯂꯩꯔꯤꯁꯤ ꯇꯥꯕꯤꯕ꯭ꯔꯥ? ꯅꯠꯇꯦ WMC ꯅꯠꯇꯦ WMC ꯅꯠꯇꯦ ꯃꯅꯤꯄꯨꯔ ꯔꯤꯅꯥꯅ ꯔꯤꯅꯥꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯤꯅꯥꯅ ꯔꯤꯅꯥ ꯆꯤꯌꯔꯄꯔꯁꯟ ꯑꯣꯏꯔꯤꯁꯦ ꯈꯪ ꯑꯗꯨ ꯇꯥꯕꯤꯕ꯭ꯔꯥ? ꯇꯥꯏꯗ ꯃꯣꯏꯒꯗꯤ ꯆꯪꯉꯛ ꯂꯥꯛꯂꯛꯇꯅ ꯑꯁ ꯇꯧꯗꯕ꯭ꯔꯥ? ꯏꯀꯪ ꯊꯥꯗ ꯑꯗꯨꯝ ꯆꯪꯉꯛꯏ ꯆꯪꯉꯛꯑꯒ ꯔꯤꯅꯥꯗꯣ ꯑꯩꯒꯁꯨ ꯌꯥꯝ ꯇꯤꯟꯅꯕ ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯅꯤ ꯀꯣꯡꯒ꯭ꯔꯦꯁꯅ ꯌꯥꯝꯅ ꯉꯥꯈꯣ ꯏꯕꯦꯝꯃ ꯅꯣꯏ ꯉꯥꯈꯣ ꯅꯣꯏ ꯑꯅꯤ ꯉꯥꯈꯣ ꯑꯝꯇ ꯉꯥꯈꯣ ꯃꯩꯇꯩꯔꯥ? ꯀꯩꯅꯣ ꯈꯤꯇꯪ ꯃꯤꯅꯤꯠ ꯑꯝꯇꯗꯤ ꯀꯥꯏꯊꯣꯛꯑꯦ ꯅꯣꯏ ꯑꯩ ꯏꯝꯐꯥꯜꯗꯩ ꯂꯥꯛꯏꯅꯦ ꯅꯣꯏ ꯀꯥꯏ ꯆꯠꯂꯤꯅꯣ ꯅꯥꯏꯗꯣꯜꯗꯩꯔꯣ? ꯅꯣꯏ ꯀꯣꯂꯦꯖ ꯇꯝꯕ꯭ꯔꯥ ꯀꯩ ꯇꯧꯏ? ꯇꯝꯃꯤ ꯀꯣꯂꯦꯖꯗꯤ ꯀꯥꯏꯗ? ꯑꯗꯨꯗꯤ ꯑꯥꯗ ꯂꯩꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯡꯇꯤꯒꯤ ꯆꯠꯂꯤꯔꯥ? ꯌꯨꯝꯗꯒꯤ ꯈꯣꯡꯅ ꯊꯣꯛꯂꯛꯑꯒ ꯒꯥꯔꯤ ꯆꯠꯂꯤꯕ? ꯈꯣꯡꯅꯗꯤ ꯆꯠꯂꯞ ꯇꯥꯏꯅꯦ ꯍꯥꯏꯁꯦ? ꯃꯇꯦꯛ ꯊꯣꯛꯄꯩ ꯃꯊꯧ ꯇꯥꯏ ꯃꯇꯦꯛ ꯑꯃ ꯅꯣꯏꯅ ꯃꯥꯏ ꯈꯨꯟꯃꯤꯗꯨ ꯀꯩ ꯅꯨꯡꯁꯥꯒꯤꯔꯥ? ꯐꯔꯦ ꯐꯔꯦ ꯅꯣꯏ ꯀꯣꯂꯦꯖꯇ ꯀꯥꯕ ꯀꯌꯥꯝ ꯂꯩꯔꯦ ꯁꯤꯗꯩꯁꯤꯗ? ꯀꯣꯂꯦꯖ ꯀꯥꯔꯛꯄ ꯑꯗꯨꯝ 10ꯃꯨꯛ 10ꯃꯨꯛ ꯂꯩꯔꯦꯕ ꯊꯦꯡꯛ ꯌꯨ ꯑꯗꯨꯅꯤ ꯑꯥ ꯑꯗꯣ ꯑꯩꯗꯤ ꯃꯣꯏꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯍꯥꯏꯗꯤ ꯀꯔꯤ ꯒꯣꯔꯃꯦꯟꯗꯒꯤ ꯀꯔꯤꯝꯕ ꯐꯪꯗ꯭ꯔꯤ ꯑꯩꯈꯣꯏ ꯉꯁꯤꯐꯥꯎꯗ ꯉꯁꯤꯐꯥꯎꯗ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯤꯒ ꯋꯥꯠꯂꯤꯁꯦ ꯂꯣꯟ ꯐꯤꯁꯥꯒꯤ ꯂꯣꯟ ꯑꯁꯤꯒꯤ ꯁꯣꯔꯣꯛꯁꯤꯒꯤ ꯇꯥꯟꯕꯗꯀꯣ ꯑꯥ ꯀꯣꯡꯒ꯭ꯔꯦꯁ ꯑꯃꯣꯜꯗꯒꯤ ꯐꯥꯏꯠ ꯇꯧ ꯂꯥꯛꯏꯅꯦ ꯑꯥ ꯆꯍꯤ 30-40 ꯑꯥ ꯄꯤꯅꯤ ꯍꯥꯏꯅ ꯃꯆꯤꯟꯗ ꯑꯗꯩ ꯏꯂꯦꯛꯁꯟ ꯃꯌꯥꯁꯦ ꯂꯥꯎꯊꯣꯛꯑꯦ ꯑꯗꯒꯤ ꯏꯟꯖꯤꯅꯤꯌꯥꯔꯒ ꯀꯨꯝꯍꯜꯂꯛꯀꯅꯤ ꯑꯥ ꯑꯗꯒꯤ ꯁꯔꯚꯦ ꯇꯧꯍꯟꯒꯅꯤ ꯑꯥ ꯑꯗꯨꯗ ꯂꯣꯏꯔꯦ ꯑꯗꯨꯃꯥꯏꯅ ꯍꯟꯗꯛꯁꯨ ꯑꯣꯏꯔꯤꯕ ꯀꯧꯁꯤꯛꯔꯥꯏꯁꯦ ꯂꯣꯀꯦꯜ MLAꯅꯤ ꯑꯩꯈꯣꯏꯒꯤ ꯃꯉꯣꯟꯗꯁꯨ ꯑꯩꯈꯣꯏ ꯈꯨꯟ ꯃꯌꯥꯝꯁꯤ ꯆꯠꯇꯅ ꯍꯥꯏꯖꯔꯦ ꯑꯗ ꯃꯥꯅ ꯐꯣꯔꯋꯥꯔꯗ ꯇꯧꯔꯒ PWD ꯏꯟꯖꯤꯅꯤꯌꯥꯔꯗ ꯄꯤꯔꯦꯀꯣ PWD ꯏꯟꯖꯤꯅꯤꯌꯥꯔꯅ 3ꯂꯛ ꯁꯔꯚꯦ ꯇꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯔꯚꯦ ꯇꯧꯔꯒ ꯑꯩꯅ ꯑꯀꯣꯝꯕ ꯆꯠꯂꯨ ꯃꯇꯝꯗꯗꯤ ꯁꯥꯔ ꯀꯩꯗꯧꯕꯤꯒꯦ ꯍꯥꯏꯔꯤ ꯑꯩꯈꯣꯏꯁꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯍꯪꯕꯗ ꯅꯣꯏꯗꯣ ꯑꯩ ꯐꯪꯉꯦ ꯏꯁꯇꯤꯃꯦꯠꯇꯤ ꯁꯥꯔꯦ ꯑꯗꯣ ꯁꯥꯔ ꯃꯁꯤ ꯀꯨꯝꯁꯤꯁꯦ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯕꯅꯤꯀꯣ ꯑꯗꯣ ꯑꯣꯏꯅꯕ ꯑꯩꯈꯣꯏꯁꯨ ꯍꯣꯠꯅꯒꯦꯗꯤ ꯍꯥꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏꯗ MLAꯗ ꯑꯃꯨꯛꯇꯪ ꯔꯤꯃꯥꯏꯟ ꯇꯧꯕ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏꯁꯨ ꯈꯜꯂꯤ ꯃꯌꯥꯝ ꯃꯥꯅ ꯑꯩꯉꯣꯟꯗ ꯆꯠꯂꯨꯔꯅꯨ ꯍꯥꯏ ꯄꯣꯠꯁꯦ ꯃꯉꯣꯟꯗ ꯂꯩ ꯑꯗꯨꯅꯤꯅꯦ ꯑꯗꯨꯕꯨ ꯆꯠꯄꯗꯤ ꯐꯩ ꯆꯠꯇꯕꯗꯤ ꯌꯥꯗꯦ ꯆꯠꯀꯅꯤ ꯍꯟꯗꯛ ꯈꯤꯇꯪ ꯅꯣꯡ ꯆꯤꯡ ꯑꯗꯣ ꯑꯦꯅꯤꯋꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯗꯤ ꯆꯥꯟꯅꯗ꯭ꯔꯦ ꯅꯥꯏꯗꯣꯜ ꯆꯪꯉꯤꯕ ꯂꯝꯕꯤꯁꯦ ꯆꯥꯟꯅꯗꯕ ꯍꯥꯏꯕꯨ ꯆꯥꯟꯅꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯕꯦꯛꯋꯥꯔꯗ ꯑꯣꯏꯕ ꯃꯐꯝ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯁꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯄꯨꯟꯅ ꯅꯥꯏꯗꯣꯜꯗ ꯃꯩꯇꯩ ꯌꯨꯝꯗꯤ ꯉꯁꯥꯏ ꯍꯥꯏꯕꯤꯈ꯭ꯔꯦ ꯃꯅꯤꯡ ꯃꯃꯥꯡꯗ ꯌꯨꯝ 95-50 ꯂꯩꯔꯦ ꯍꯣꯏ ꯄꯨꯟꯅ ꯃꯤ ꯀꯌꯥꯃꯨꯛ ꯄꯨꯟꯅ ꯃꯤ 100 ꯑꯗꯒꯤ ꯀꯩꯅꯣꯗꯤ ꯚꯣꯇꯔꯗꯤ ꯚꯣꯇꯔꯁꯦ ꯆꯍꯨꯝ 100 ꯀꯩꯅꯣ ꯂꯩꯕꯅꯤ 210 ꯂꯩꯌꯦꯕ ꯃꯩꯇꯩ ꯈꯛꯇꯗ 210 ꯑꯗꯣ ꯀꯩꯅꯣꯗꯤ ꯀꯦꯟꯗ꯭ꯔꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯌꯦꯟꯁꯤꯗꯤ ꯂꯈꯤꯄꯨꯔ ꯆꯤꯡꯉꯤꯃꯤꯅ ꯂꯈꯤꯄꯨꯔ ꯑꯗꯣ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯦꯠꯇꯤ ꯀꯔꯤ ꯆꯤꯡꯉꯤꯅꯣ ꯄꯕꯗꯥ ꯍꯥꯏꯕ ꯄꯕꯗꯥ ꯑꯗꯣ ꯃꯩꯇꯩꯗꯤ ꯚꯣꯠ ꯀꯥꯞꯄꯒꯤ ꯀꯩꯅꯣ ꯂꯩꯇꯦ ꯃꯩꯇꯩ ꯈꯨꯟ ꯍꯥꯏꯕꯨ ꯀꯩꯅꯣꯗꯣ ꯑꯁꯔꯥ ꯂꯧꯕꯨꯛꯀꯣ ꯋꯥꯔꯗꯇꯤ ꯀꯔꯤꯒꯤ ꯆꯤꯡꯉꯤ ꯄꯣꯔꯣꯝꯄꯥꯠ ꯍꯥꯏꯁꯤꯅ ꯀꯔꯣꯝꯗꯅꯣ ꯄꯣꯔꯣꯝꯄꯥꯠꯇꯣ ꯑꯁꯔꯨꯛꯇꯩ ꯍꯜꯂꯛꯑꯒ ꯌꯨꯝ ꯈꯛꯇꯪꯅꯤ ꯑꯗꯨꯗꯤ ꯌꯨꯝ 5-6 ꯇꯅꯤ ꯑꯗꯣ ꯃꯣꯏꯗꯨꯒꯩꯅ ꯁꯤꯕꯛꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯕꯗꯥ ꯖꯤꯄꯤꯒꯤ ꯑꯟꯗꯔꯅꯦꯕ ꯑꯩꯈꯣꯏꯁꯦ ꯅꯝꯕꯔ 6 ꯋꯥꯔꯗꯅꯦꯕ ꯑꯩꯈꯣꯏ ꯂꯩꯁꯦ ꯑꯗꯣ ꯀꯨꯝꯁꯤꯗꯤ ꯗꯤꯃꯤꯂꯦꯁꯟ ꯇꯧꯅꯤ ꯀ ꯍꯥꯏꯗꯣ ꯑꯦꯅꯤꯋꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥꯒꯤ ꯃꯤꯡꯗꯣ ꯑꯃꯨꯛꯇꯪꯒ ꯉꯁꯥꯏꯒꯤꯗꯣ
ไอ้จังกันพมุกุนโดสิง Changabram Mukundo อ่า retire ozane เอา ba ไว้ไว้ Mukundo Singh yam nungai jare akoi ongta kundu ongta chacharuge ado sumaina laikhum ja swaida su khara sangna lei haibani na ado adum จังบ่ดีว่าสิลันเทเลยก็มาเตี้ยมันจังว่าดิฟานี่แล้วมีสิจักโดย 짱정 ai sa changjaru ni kun akoi yengjaru ni nga ga su khunda akoi tangai pada di chak su charak pura khangpote kana da no ma เห็นตัวเลย อ่า เฮ้ยโอ้ยากีไอเดียนี่สิ ai ji imphal dagi laksabani อ่า ada ai ji hana che phong amma tawjar mi sana thong aina อ๋อ kasar gi khun ga se adai kasar da na te atai lam gi khun chacha da na ai he ijarami อ่า ada naidol si tawa yam kuijare ใช่ครับ naidol leina nga da pha da na leiba khun nam leina ong tang chatning ba WMC กังบูดูลาเมวะเสียสิ WMCA sina wal mai tai กังสิล moi so la ai gi di kai no ni mayam da ai gi tamjaba ai sumba khun nam lei haidana ai khoi na di kai su mo khoi dongna kari khun gi chakho thorang gi kari amata tawjaba ngam jaba na mai di phangabra ไม่ได้พังไง ah สิ่งพังเด้ไอ้คอมมิวนิเคชั่นสุรพังเด้ก็ tudien di ke am la pi sidagi ตัวเรียนว่ามาจ้ามาจัดเลย macha ma kari maming ko โลโก้คาลนี่ได้ tudien macha khonglam ne ba ของล oh ำอะดูก็ไม่น้อยนะคาที่ทะเลงาพายะ oja huji kadai da chatpi gen thokpi re ไอ้เบียงดันจะรู้ก็ phani oja adudi ana layeng bagi chu mapanda เฮ้ยมีโดนบีกังบูเสียมาทำจัดจะบุกิ้งตัวก่อน ทางนี้ phanga ga puri ne ba hoyi manipur da su yam lei di manipur da su โอ้ย yam na ma phibam sada ba manung hanjin na leiba khungang kaya leijai ada hauji ki ngasi gi manipur gi phibam jina manipur gi adum ba khungang jing do chatpa ngam da bagi chacha da ni yam na keno tau jani ba คองเกรสนะกัลลาวาชัสไม่ใช่ชัสคนมาทำดูกะคุณเจ้าบีจีพีเนี่ย อะดูได้ได้กริมปีเดบอ acha acha ado hojik ti ก็ฮัจิคองบีจีพีไล่นะคนฮาราอุนั่นเลยเจ้าบ่เอ็มเอลสวัสดี thawa sadde ba ado keno da haita re oja ibe ma honorable rina hoida koi soida na yauni ado chungba เลยก็ไอ้จัตนาได้นุปีแม่อัมพูนะสู้จัตระหายเลยมังมาซ้ำมาสู้ก็เสร็จมณีปุรกีสเตทเซกเรตารีอะไรกันนั่นBJP की BJP की sarda जानते आना और हम निपा दूँगा nipa शरद 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 तुम माँ का लोईना ना सिक्योरिटी लाए sarad idea keno dro jiri gi sarad madi gi bjp gi kai oige ma ba कानूनी डिस्ट्रिक्ट सेक्रेटरी district secretary na di yaro da ado bo ene नहीं ना माँ की वारी दो आई ना सिगा माँ का लोईना ना मी हुम्बू ने बोला इधर acha acha आई ना सारे अंग के जितना मुल्ले रहेगा office chakra पिज़्ज़ा रहेगा था करने kari di hayami kari tawni ga hayami अंदर अवार्ड पालो ताऊने खोने मतलब इलेक्शन में मांगने कोई रहा ado election mangmang gi pangai haibado पाँच है भी election gi di ado anyway oja तब एक्शन लोगे तब उसी करने oja akhoi gi aina ngasi tawjari ba se ista yam seng na haijarabada manipur mapan gi assam gi maru na kasar lamdam gi naharol sing adagi akhoi gi mdc manipur development council assam gi honorable akhoi gi chairperson akhoi gi oja ibe ma rina devi akhoi khangna jai adum kai khumna jai साउथ बोरा की ने मंडल की सेक्रेटरी और ado ai makoina soidana tabi ge ni hojiki matam sidai isda 21st century sigi chahi kunmari lanjil abani quarter am lanjil abani sigi matam sida sugumba mafam ama yam nangna bina gandhi ge chakhol abani bina gandhi ge chakhol abani ado kano sigi anakpa mafam sida naidol haiba maitai kun asuk sothana leiba sugumba kun nama akhoi ai lehanba hauna di haiba si ai thamjage masi akhoi gi sarkar gi akanba miyeng changsin han nanaba mayam changdana hona
ꯖꯍꯟꯅꯤꯡꯉꯤ ꯑꯗꯣ ꯑꯣꯖꯥ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯅꯥꯏꯗꯣꯜ ꯑꯣꯖꯥꯒꯤ ꯈꯨꯟ ꯑꯃꯨꯛꯇꯪ ꯌꯧꯁꯤꯟꯖꯔꯨꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯅ ꯀꯩꯗꯧꯗꯅ ꯈꯔ ꯀꯌꯥꯝ ꯇꯧꯖꯔꯨꯒꯦ ꯀꯨꯏꯔꯛꯀꯗꯒꯦ ꯊꯦꯡꯛ ꯌꯨ ꯊꯦꯡꯛ ꯌꯨ ꯑꯩꯗꯤ ꯈꯔ ꯀꯨꯏꯔꯛꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯆꯤꯡꯂꯛꯇ ꯂꯥꯛꯄꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯐꯤꯕꯝꯁꯤꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣই ꯅꯥꯏꯗꯣꯜ ꯌꯧꯗꯤ ꯌꯧꯁꯤꯜꯂꯛꯑꯕ ꯃꯥꯜꯂꯦ ꯑꯥꯗ ꯅꯨꯄꯤ ꯀꯩꯅꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯇꯣꯞꯄ ꯂꯝꯒꯤ ꯅꯨꯄꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯅꯥꯏꯗꯣꯜ ꯌꯧꯁꯤꯜꯂꯛꯑꯦ ꯁ꯭ꯋꯥꯏꯗ ꯁꯤ ꯃꯩꯇꯩꯒꯤ ꯂꯝꯗꯤ ꯅꯠꯇꯦ ꯀꯩꯅꯣꯅꯤ ꯃꯌꯥꯡꯁꯤꯡꯒꯤꯅꯤ ꯑꯗꯨ ꯁ꯭ꯋꯥꯏꯗꯁꯨ ꯉꯥ ꯐꯥꯕꯒꯤ ꯐꯥꯝꯁꯤ ꯆꯥꯎ ꯆꯥꯎꯅ ꯂꯩꯔꯦ ꯑꯗ ꯑꯩꯈꯣই ꯌꯥꯝ ꯁꯥꯡꯅ ꯂꯝꯕꯤꯁꯤ ꯌꯥꯝ ꯁꯥꯡꯅ ꯅꯥꯇꯩ ꯆꯥꯗ꯭ꯔꯦ ꯅꯥꯇꯩ ꯆꯥꯗꯕ ꯍꯥꯏꯗꯨꯕꯨ ꯃꯑꯣꯡ ꯑꯃꯗ ꯇꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯒ ꯆꯥꯟꯅꯗ꯭ꯔꯦ ꯂꯝꯕꯤꯅꯤ ꯇꯧꯔꯤꯁꯦ ꯅꯥꯏꯗꯣꯜ नाइदोल मणिपुरी बस्ती कोटोदूर हाँ बकादूर अच्छा सीनी तौरसे अखोई गाड़ी नमदना थौजिंग्रे इबेम मैतैरा नत्ते अच्छा सीनी अदु nga phabagi kainodi farm sing haitare pukhri chou chou ba di mayam ama koina leire adu lambi ji sumaina sigi lambi sida angang sing nupi macha sing nupa macha sing school college tamba ji koi makhong na lamjau wa wa ngasai khoina cha bagan gi dagi lamjau du dagi marak sammi lamjau du dagi haijil lakpa da wa makhong na thoga keno tawin si yengbiu lambi si akon masi hojiki matam gadi onthongna chanadre yam nakna yam lapa yam remote oiba mafam su nate ado naidol si yoksila naidol yoksila pa male aiga lakmina jaba sadu baba nilamani gi gari khamaga ma yum mamada changi sinadi khogi maitai khunji yauraba male khoi naidol si yoksile mathakta leribsi naidol LP school karino naidol harga kaino haibani ngasai oja lambi da thengnabuna takpirakpani asida oja si head khoi head pandit oribsi maitai ni hai ma hana unare changbi hoya khoi changjage adu masi yoksalakpade leiriba phibamje yengbiu akhoi lambi seista khoi se anga gari macha da khoi laksari ni adu leikhom di thokte adu tawriba phibamsi सिदा लागा सिनी अदो मैतै खुन जी असिदगी चंगसिनग्रगा यौदोरिनि हाना खोगी मसिगी सिंगदुम मचानी सिंगदुम मचासिगी मथक्ता मो सिरिगादी याम फजना मसिनी नाइदोलगी मैतै खुंगंग लेरिबा नाइदोल मणिपुरी बस्ती सिदा सरकारगी ओइना लेरिबा स्कूल LP school सिदगी कनो तौरगदी लांथोखरगदी मखोय बिना कांदीदा करीदा चलगा असागी चंगजरेबल किलोमीटर 2 मखाई गुंबा ओइबा ताई सिगी पॉइंट बाउदा मसी मखोंगना लेखोम मरक्तुदा चले हरगा खोगी कनो अकोय LP school सि मथक्ता लेरे ओजा सि उनजगे LP school सिदा लेरे number 269 126 1269 Naidol Rongthol LP school Lakhipur Pabda Asa district Kasar Assam sini oja iboton oja irom ni hai irom oja iboton oja ne head pandit oibirabra oja मैतै मचादी कयम यावरिगे ओजागी सिगा तारा मो यावरे क्लास कयानो क्लास 1 सोनो बसना यावरे मनी ओ नुपी मचा नुपा मचा ओ मैतै मचा गै नखुद अंत थांगलो मैतै मचा गै मणिपुरी अंत थांगलो अदु पुपु खुद अंत थांग अंत लेखलुन लेखल अंत लेखलुन मैतै मचा
Ang telepono. Asa. Nupsireda. Lari yam na hayu ko, yam na tamu ko. Mapanda. Oh. Oh. Sasa. Nang di namin kari kawi. Ranjita kari. Yumnakti. Yumnak khangde. Irom. Nang di kari jay kari hay no. Nandita Singho. Gyanita. Oza ibe masu kanu oza nupi amsu yaubirina. Anganwadi gira. O sarkar gi chapchana tolop kadia samnina adum chapchana phangamgani. O nungai jai oza sidegi thokraga sri class ke above legi. Class 5 kan. 5 ki matung da di moi karai da. Se jagai Mathura ME school. Joga ke khongna thoktoi ni lamda ho. Khona soro men soro ko thokda ne. Is adu nong ka tar di yamna te charam mod. No mata da ga mong cha de lambi thong mong cha da ni na ba da. Ati no mai te. Oh. As adu ni oja adu kar mai tau ni. Ada nai jol siang ta jing jage na luxury mi. Noi lari yam tamu ko. Class ke nang class ke Koman, ayo koman ne. Koman. Acha. Ibe menang achau bi nangi naming kari kawe. Ha. Andita. Na kai Anita. Nandita. Acha. Pare lari yam hayu ko. Lari yam na tamak kadavani. Naidol aduga noi naidol gi maming por kadavani. Pare. Ado tambi badi Bengali da tawre. Bilang aja ni Manipuri tu. Manipuri tu. Ngoi mayang usasi ni mete lom khangbo yaw la. Sanamina ramina. Kau kamu sudah. Oh. Ozai be magi ming kari kau biba. Memcha. Kayum no. Laisam naidol gira dum. Oh, kaino di ipam di. Ipam su naidol ne ba. Oh. Oza nungai je oza ungte khundong to changjaru ge. Oh. Nungai je oza. Ibe mana tak thong lai ne ba. Ibe ma somdong telepon. Somde no kaino tawun la haidi kaisuna tie ba. Nangna tak thong lai ba nangna kari me. Monita kayum. Changambab. Tak thong bo nungti angang sing. Kari pije. Hawai kiti madam dinda dabadon biye. Acha adugi kanogi khusumban hatare woje thagi adum matam chana phangbra. Oh adudi phaine. Adune koi Manipur da dia adugi so angtoi na mi watan. Tha kuding di phangde Tha ani punna adu phaine. Pai angang punna oja ka anu sedel lei so. Kunthani thoi. Kunjida angang kunthani thoi LP tamba se yam graba kanon. Pai ade chi natana atai sarkar gi kaimta leite ne sidai da. Sarkar gi leite oja. Kaim leite. Kari hoi ne leite. Thangna ba ising leite ising di karamai na. Oh maitai khun bau di yodri ba. Lambi ji tau ji oja ji. Puriba oja isingi patsingse par haitare par macha haitare fishery ji masi mina semi bra natraga o oja hoi naidol gira maitai gira siba so ai na oja amle ni ari go ni ramba ha ado ma ti ni se Oh. ado ma cha masu jaw je de Oh. ma ni ba ki di ani hum se ni pa o ado ma ngone sinara ma na a ji khata lai na masigi isingi nongi ising khaktara natraga karamai tauna no mi si ni jaw ya de ni ko ki sing cha khala ga ne ha thajal la ga na changan ba adu yam la ji sing jaw je sale je sing jaw wi pa o turian ji kyam turian khong ama chele ya choba sin cha ga ga sim phang ne oja o
저 아마이 저가 같이 갈라가네 오잖아. 어 아나 자신 그래 오네. hoi 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 school di yam phajana na na su lei adai angang gi khongang khulam bam la asia 아 진짜 짝퉁 chak thung bam la adai gi moi gi toilet nung le asom na yam phajana aju chini asam long gi hek manipur dei ma pan tholok padane school jing yam phajana sarkar gi che akhoi manipur da na sarkar gi education ba satra su lei ta ba private ngai na hing ba tauri che si mai tem cha ma di yam ma tau lei na su dia ha ma di yam ma tau loi lei da nu si phare phare oja adu di akhoi am kum tha jaru ge ko si naidol da lei ba mi khuding ba ki sum ba fishery lei na bra 좀 내가 보자요. lei na da bu du di kra mai tau 내가 보시듯이 좀 거기 platform 딜레이버네 신짜오라가. acha acha 거기 나랑 파마 거기 loktak tumain. nga di adum phare ne marang kai na 좀 파마 가문나 좀 파야자. ho 아주 내다 이제. oja ang ta kup da jaru ge ko school du da gi akhoi aside mang da lei ba singdum si da lp school du lei hore adu toroga changak pa da lambi da ori ba phibam si chini adu hoi naidol khul yore nga phawa gi pukhri achauba pat kumba mayam ti lei aduga auto rickshaw mu su khami auto rickshaw si maitei khun gi ni adu karam hai tauna thodok thoujin tawbno khangde masigi lambi gi phibam je matek ti akhoi gi chektek thaba ka chu yawi adu ayamba sarukti ji ori ba phibam chini naidol khul yore naidol khun gi masi khogi singthak ta su chingdum macha gi mathak ta su ayum ui aduga maitei imung ni maitei yum haure chingthak ki su maitei gi yum lo farm di kari farm to wiri ba boiler farm adu thabadi sida changa laurira sigi lambi sida ida changa ga ju maitai yum leiribro som gi kaino sida ni nya akoi oirom thangba sida ni nya singa gi pukhri ni ne ko na yet nga gi pukhri ngak ta ni leiri cha du lambi gi phibam di yengbiu taw je nungsa su pung 10 makhai tare hojik 10 makhai khare hele 10 ga minute nifu ni ado nungsa si yak sabi ni ado sei da leiri se lambi gi phibam ji sin si maitai khun maitai gi ahan ba asta mỗi đứa sống vậy cái nó nè mày tây gì yum nè ibu cái yum nó chỉ đất lấy đi bao yum sao nấu rem mi cái am lấy ma baba adagi nang nè nó chỉ nó ai hum lap nang cái này đấy nó 시대 얌농 시대다 메테기 피르 마양기 피르 살시보 메테이 파니야 아두 요온주 요온브로 요온 버스 자오 이중 사 셋나 바이 사 요온 버디 가다이다 요온 하이디 군 마능다 둥 요온 브라 나트라 만ung 좀 요온 파닉 때 헨바 아타이디 까리 좀 사이 파디 마테 쿠데이 수마이나 나이돌기 미 아얌바수 사브로 사이 이비엠기 밍디 까리 까우야 까리노 이슈 까리노 비바라니 아둑 밍 아둑 파자바 이까리 지 까리기노 아도 파리네 아도 피 사다부 마tamda nga phaba nga su som phai phi som sai nga phaba ji kai da phai in chinga phai ra in ju chingi lang thai lang tha e kari nga si
ꯑꯌꯣꯛ ꯉꯥꯔ ꯅꯠꯇꯦ ꯍꯥꯏ ꯊꯑꯣꯏꯅ ꯊꯥꯖꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯊꯟꯇ ꯄꯪꯂꯩꯗ ꯂꯩꯖꯔꯛꯄ ꯉꯥꯔꯣ ꯃꯊꯟꯇ ꯄꯪꯂꯩꯇ ꯂꯩꯕꯅꯤ ꯄꯥꯠ ꯑꯃ ꯂꯩ ꯑꯣ ꯑꯇꯩꯁꯤꯅ ꯑꯖꯣꯞꯄ ꯅꯠꯇꯅꯤ ꯂꯩꯌꯦ ꯑꯣ 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 ꯉꯥꯗꯤ ꯃꯈꯜ ꯁꯨꯅꯕ ꯐꯪꯉꯦꯅꯦ ꯂꯣꯏ ꯁꯨꯅ ꯐꯪꯉꯦ ꯑꯣ ꯏꯂꯤꯁꯥꯒꯁꯨ ꯐꯥꯕ꯭ꯔꯣ ꯏꯂꯤꯁꯥꯗꯤ ꯐꯥꯗꯦ ꯕꯖꯥꯔꯗ ꯌꯣꯜꯂꯦ ꯑꯣ ꯆꯤꯡ ꯉꯥꯒꯤ ꯂꯥꯡꯅꯤꯅꯦ ꯁꯦ ꯆꯪꯗꯩ ꯄꯨꯈꯠꯂꯛꯏꯅꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯑꯆꯧꯕꯗ ꯑꯩꯈꯣꯏ ꯐꯥꯔꯣꯟ ꯐꯥꯔꯣꯟ ꯍꯥꯏꯌꯦꯕ ꯑꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯣ ꯁꯤ म्यूजियमꯗ ꯂꯩꯔꯕꯣ ꯅꯣꯏ ꯂꯩꯌꯦ ꯑꯣ ꯏꯁꯤꯡꯗ ꯑꯗꯨꯝ ꯊꯥꯗꯖꯔꯒ ꯃꯊꯟꯇ ꯉꯥ ꯆꯪꯖꯕꯅꯦꯕ ꯑꯣ 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 ꯁꯤ ꯁꯤꯒꯤ ꯀꯩꯅꯣ ꯌꯨꯝ ꯃꯅꯨꯡꯗꯁꯨ ꯉꯥꯒꯤ ꯀꯩꯅꯣꯅꯤꯅꯦ ꯄꯨꯈ꯭ꯔꯤꯅꯤꯅꯦ ꯑꯣ ꯏꯆꯥꯁꯤꯡꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒ ꯌꯥꯎꯔꯕꯣ ꯂꯥꯏꯔꯤꯛ ꯈꯔ ꯈꯔ ꯇꯝꯃ ꯍꯧꯖꯤꯛ ꯀꯩꯅꯣ ꯑꯃ ꯃꯦꯀꯥꯅꯤꯛ ꯁꯨꯔꯤ ꯑꯃꯅ ꯋꯥꯛꯁꯣꯞꯅꯤ ꯑꯣ 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 ꯑꯁ ꯀꯗꯥꯏꯗ ꯍꯥꯟꯅ ꯃꯅꯤꯄꯨꯔꯗ ꯁꯨꯔꯝꯃꯤ ꯍꯧꯖꯤꯛꯅ ꯀꯩꯅꯣꯗ ꯒꯨꯍꯥꯇꯤꯗ ꯁꯨꯔꯤ ꯑꯣ 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 ꯐꯩ 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 ꯐꯔꯦ ꯐꯔꯦ ꯃꯊꯪ ꯃꯊꯪ ꯆꯪꯉꯨꯒꯦ ꯅꯥꯏꯗꯣꯜꯗ ꯑꯍꯥꯟꯕ ꯂꯥꯛꯄꯅꯦ ꯑꯩꯗꯤ ꯏꯝꯐꯥꯜꯗꯒꯤ ꯑꯗꯨꯅꯤ ꯑꯗꯣ ꯅꯥꯏꯗꯣꯜꯒꯤ ꯅꯨꯡꯉꯥꯏ ꯎꯕ ꯌꯨꯝꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯥꯔꯦꯀꯣ ꯌꯨꯝꯗꯤ ꯂꯣꯏꯗ꯭ꯔꯤ ꯃꯔꯥꯏ ꯑꯩꯈꯣꯏꯅ ꯍꯥꯞꯄ ꯁꯥꯔꯤ ꯑꯣ ꯑꯩ ꯌꯥꯝ ꯆꯥꯎꯅ ꯁꯥꯔꯦꯅꯦ ꯁꯤꯗꯤ ꯐꯨꯠ 10 10 ꯐꯨꯠ 10 ꯍꯦꯟꯒꯅꯤꯅꯦ 12ꯔꯥ ꯍꯣꯏꯅꯦ 10 ꯍꯦꯟꯒꯅꯦꯕ ꯐꯨꯠ 12ꯒꯤ ꯌꯨꯝ ꯌꯥꯝ ꯐꯖꯅ ꯁꯥꯔꯦ ꯏꯟꯗꯤꯔꯥ ꯑꯋꯥꯖꯒꯤ ꯑꯣꯏꯔꯁꯨ ꯌꯥꯝ ꯐꯖꯅ ꯁꯥꯔꯦ 12ꯕꯨ ꯍꯦꯜꯂꯝꯗꯧꯕ ꯑꯗꯨꯗꯤ ꯐꯨꯠ 15 ꯐꯨꯠ 15 ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯅꯤ ꯌꯥꯝ ꯐꯖꯅ ꯁꯥꯔꯦ ꯐꯔꯦ ꯐꯔꯦ ꯅꯨꯡꯉꯥꯏꯔꯦ ꯑꯇꯩ ꯃꯊꯪ ꯃꯊꯪ ꯌꯨꯝ ꯑꯇꯩ ꯆꯠꯂꯨꯈꯤꯒꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ LP ꯁ꯭ꯀꯨꯜꯒꯤ ꯍꯦꯠ ꯄꯟꯗꯤꯠ ꯑꯣꯏꯕꯤꯍꯧꯕ ꯑꯣꯖꯥ ꯏꯕꯣꯇꯣꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯆꯔꯤ ꯅꯥꯏꯗꯣꯜ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯟꯅ ꯍꯧꯖꯤꯛꯇ ꯆꯪꯖꯔꯝꯕ ꯌꯨꯝ ꯑꯍꯥꯟꯕ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯑꯒ ꯑꯩꯈꯣꯏ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯆꯪꯖꯔꯝꯕ ꯌꯨꯝꯗꯨ ꯃꯥꯡꯗ ꯎꯔꯤꯕꯁꯤꯅꯤ ꯑꯗꯒꯤ ꯆꯪꯖꯔꯛꯑꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯌꯨꯝꯁꯤ ꯃꯥ ꯂꯝꯕꯤ ꯀꯥꯈꯠꯐꯝꯒꯗꯤ ꯐꯖꯅ ꯅꯨꯡꯒ ꯊꯥꯗꯅ ꯑꯩꯈꯣꯏꯒꯤ ꯁꯤꯃꯦꯟ ꯄ꯭ꯂꯥꯁꯇꯔ ꯐꯖꯅ ꯇꯧꯕꯤꯔꯝꯕ ꯃꯥꯜꯂꯤ ꯍꯧꯖꯤꯛ ꯈꯤꯇꯪ ꯀꯩꯅꯣ ꯇꯧ ꯇꯥꯔꯒꯁꯨ ꯑꯀꯥꯏ ꯑꯇꯣꯏ ꯈꯔ ꯂꯩ ꯇꯥꯔꯒꯁꯨ ꯌꯥꯝ ꯐꯖꯅ ꯑꯗꯨ ꯖꯪꯒꯣꯜꯅꯤ ꯖꯪꯒꯣꯜꯒꯨꯝꯕꯅꯤ ꯑꯀꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯉꯥꯛꯇꯅꯤ ꯄꯨꯈ꯭ꯔꯤ ꯄꯥꯠꯀꯨꯝꯕ ꯄꯨꯈ꯭ꯔꯤ ꯀꯣꯏꯁꯤꯟꯕ ꯑꯣꯖꯥꯒꯤ ꯌꯨꯝꯗꯤ ꯌꯥꯝ ꯐꯖꯅ ꯁꯤꯗꯩꯁꯤꯗ ꯑꯣꯖꯥ ꯏꯕꯣꯇꯣꯟꯒꯤ ꯌꯨꯝꯗꯤ ꯂꯩꯔꯦ ꯁꯤꯗꯩꯁꯤꯗ ꯁꯪꯒꯣꯏꯁꯨ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯅꯣꯡꯄꯣꯛꯁꯤ ꯅꯣꯡꯄꯣꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒ ꯂꯩꯔꯤ ꯑꯗꯣ ꯁꯤ ꯑꯣꯖꯥ ꯏꯕꯣꯇꯣꯟꯒꯤ ꯂꯣꯏꯅꯕꯤ ꯑꯣꯖꯥ ꯏꯕꯣꯇꯣꯟꯒꯤ ꯂꯣꯏꯅꯕꯤ ꯀꯔꯤ ꯃꯃꯤꯡ ꯑꯕ ꯊꯝꯕꯥꯜ ꯂꯩꯁꯤ ꯂꯥꯏꯕꯛ ꯐꯗꯅ ꯑꯩꯒ ꯂꯥꯛꯃꯤꯟꯅꯖꯔꯤꯕ ꯁꯥꯙꯨ ꯕꯕꯥꯒꯤ ꯈꯨꯟꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯗꯥꯛꯇꯔ ꯔꯥꯖꯃꯅꯤ ꯕꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝ ꯑꯦꯟ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯗꯥꯛꯇꯔ ꯔꯥꯖꯃꯅꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏ ꯑꯅꯛꯄ ꯕꯣꯟ ꯇꯔꯥꯄꯨꯔꯒꯤ ꯅꯤꯉꯣꯜ ꯑꯣꯏꯔꯝꯗꯅ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯐꯔꯗꯤ ꯆꯥꯛꯀꯁꯨ ꯄꯤꯖꯕꯤꯔꯛꯄ ꯌꯥꯏ ꯍꯣꯏ 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 ꯑꯗꯨꯅꯤ ꯀꯥꯈꯠꯂꯛꯀꯦ ꯀꯥꯈꯠꯂꯛꯀꯦ ꯑꯣꯖꯥꯒꯤ ꯌꯨꯝꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩ ꯑꯩꯈꯣꯏꯒꯤ ꯁꯤꯕꯖꯤꯒꯤ ꯁ꯭ꯔꯤ ꯕꯤꯁ꯭ꯋꯅꯥꯊ ꯁꯤꯕꯖꯤꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯕꯝ ꯃꯆꯥ ꯑꯃ ꯁꯨ ꯊꯝꯕꯤꯔꯤ ꯈꯣꯡꯉꯥꯝ ꯈꯨꯂꯥꯝꯕꯝ ꯁꯣꯝꯗ ꯌꯥꯝ ꯐꯖꯅ ꯑꯣꯖꯥꯒꯤꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕꯤꯕ ꯌꯨꯝ ꯃꯥꯜꯂꯤ ꯁꯪꯒꯣꯏꯒꯁꯤ ꯁꯪꯒꯣꯏ ꯆꯥꯎꯕꯁꯤ ꯁꯪꯒꯣꯏꯁꯤ ꯀꯩꯅꯣ ꯇꯧꯕ꯭ꯔꯣ ꯂꯧ ꯑꯩꯈꯣꯏꯒꯤ ꯍꯣꯡꯒꯠꯂꯒ ꯄꯩꯕꯗꯨ ꯇꯧꯕ꯭ꯔꯣ ꯃꯥꯔꯥ ꯊꯥꯕ꯭ꯔꯥꯕ ꯂꯧ ꯑꯣ ꯑꯗꯣ ꯀꯁꯥꯔꯒꯤꯗꯤ ꯁꯪꯒꯣꯏ ꯌꯥꯝ ꯆꯥꯎꯔꯗꯤ ꯂꯧ ꯌꯥꯝ ꯂꯩꯔꯕꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯂꯧꯕ ꯌꯥꯔꯦ ꯀꯩꯒꯤꯅꯣꯗ ꯃꯥꯅ ꯂꯧꯕꯨꯛꯇꯒꯤ ꯂꯧꯁꯤ ꯈꯥꯎꯔꯦꯔꯒ ꯄꯨꯈꯠꯂꯛꯑꯦꯔꯒ ꯃꯥꯔꯥ ꯊꯥꯕꯒꯤ ꯇꯧꯗꯣꯏꯅꯤ ꯑꯗꯨꯒꯤ ꯐꯧꯕꯣꯏ ꯆꯥꯎꯔꯤꯈꯩ ꯐꯧ ꯌꯥꯝ ꯍꯥꯞꯄꯦꯅꯦ ꯑꯗꯨꯅꯤ ꯑꯣꯖꯥꯒꯤ ꯏꯕꯣꯇꯣꯟꯒꯤ ꯌꯨꯝꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯒ ꯃꯇꯪ ꯑꯇꯩ ꯑꯇꯩ ꯈꯨꯟꯒꯤ ꯌꯦꯡꯖꯔꯨꯒꯦ ꯑꯩꯈꯣই ꯑꯣꯖꯥ ꯏꯕꯣꯇꯣꯟꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯆꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯈꯨꯟꯂꯛꯇ ꯈꯔ ꯌꯨꯝ ꯑꯃꯅꯤ ꯆꯪꯖꯒꯦꯅ ꯊꯣꯛꯆꯔꯛꯏ ꯌꯨꯝꯁꯤ ꯁꯤꯅꯤ ꯑꯩꯈꯣꯏ ꯆꯤꯡꯗꯨꯝ ꯃꯊꯛꯇ ꯑꯥꯗ ꯎꯔꯤꯕꯁꯤꯁꯨ ꯃꯩꯇꯩ ꯌꯨꯝꯅꯤ ꯃꯩꯇꯩꯒꯤ ꯉꯥꯛꯇꯅꯤ ꯃꯩꯇꯩ ꯌꯨꯝ 95 50 ꯂꯩꯌꯦꯅ ꯉꯁꯥꯏ ꯇꯥꯛꯄꯤꯔꯛꯄꯗꯨꯅꯤ ꯑꯗꯨ ꯆꯤꯡꯊꯛꯇꯅꯤ ꯌꯨꯝ ꯂꯩꯔꯤꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯅꯥꯏꯗꯣꯜ
ꯒꯤꯁꯦ ꯑꯗꯨꯒ ꯑꯀꯣꯏꯕꯗ ꯃꯁꯤ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯅ ꯄꯤꯊꯣꯛꯄꯤꯔꯛꯄ ꯃꯑꯣꯡꯗꯅꯤ ꯏꯁꯤꯡ ꯂꯩꯔꯤꯕꯁꯤ ꯃꯣꯏ ꯏꯁꯤꯡꯁꯤ ꯃꯅꯥꯛ ꯅꯛꯄꯗ ꯆꯦꯟꯕ ꯇꯨꯔꯦꯟ ꯑꯃꯒꯤ ꯏꯆꯥꯎꯗꯒꯤꯁꯨ ꯍꯥꯏꯖꯤꯜꯂꯛꯄ ꯑꯗꯨꯒ ꯅꯣꯡꯒꯤ ꯃꯆꯨꯝꯅ ꯑꯩꯈꯣꯏ ꯆꯤꯡꯗꯨꯝ ꯉꯥꯛꯇꯅꯤꯅ ꯑꯗꯨꯗꯒꯤꯁꯨ ꯃꯁꯥꯅ ꯇꯨꯡꯖꯕ ꯃꯩꯁꯩꯁꯤꯗ ꯉꯥ ꯊꯥꯗꯔꯒ ꯉꯥꯁꯤ ꯄꯥꯠꯁꯨ ꯂꯩ ꯍꯥꯏꯌꯦ ꯑꯗꯨ ꯄꯥꯠꯇꯒꯤꯁꯨ ꯑꯐꯪꯕ ꯉꯥꯁꯤꯡ ꯐꯥꯗꯅ ꯑꯗꯨꯝ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯤ ꯑꯗꯨꯝ ꯂꯩꯅꯕ ꯌꯥꯝ ꯆꯝꯅ ꯌꯥꯝ ꯁꯥꯟꯇꯤꯗ ꯃꯄꯥꯟꯒꯤ ꯏꯔꯥꯡ ꯐꯂꯥꯡ ꯌꯥꯎꯗꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯑꯀꯦ ꯑꯃꯧꯒꯤ ꯋꯥꯈꯜ ꯆꯦꯟꯅꯗꯅ ꯑꯗꯨꯝ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯒꯤꯗꯤ ꯑꯗꯨꯝ ꯄꯪꯅꯨꯡ ꯅꯨꯡꯉꯥꯏꯅ ꯂꯩꯕꯒꯤ ꯃꯑꯣꯡꯅꯤ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯉꯥ ꯑꯍꯥꯎꯕ ꯆꯥꯕ ꯑꯗꯣ ꯑꯣꯖꯥ ꯏꯕꯣꯇꯣꯟꯒꯤ ꯃꯌꯨꯝꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯪꯖꯔꯒ ꯆꯥꯛ ꯆꯥꯔꯒ ꯉꯁꯤꯒꯤ ꯅꯥꯏꯗꯣꯜ ꯀꯩꯅꯣꯁꯤ ꯈꯣꯡꯆꯠꯁꯤ ꯂꯣꯏꯁꯤꯟꯖꯒꯗꯧꯔꯤꯕꯅꯤ ꯑꯗꯣ ꯏꯟꯁꯥꯡꯗꯨ ꯑꯩꯈꯣꯏꯗꯤ ꯏꯆꯝ ꯆꯝꯅ ꯍꯋꯥꯏ ꯑꯃ ꯇꯧꯕꯤꯌꯣꯅ ꯍꯥꯏꯕꯗꯣ ꯉꯥꯒ ꯂꯐꯣꯏꯒ ꯊꯣꯡꯕ ꯄꯤꯖꯅꯤ ꯍꯥꯏꯗꯅ ꯇꯧꯍꯧꯋꯤ ꯑꯗꯣ ꯁꯤ ꯌꯨꯝꯁꯤ ꯃꯩꯇꯩꯒꯤ ꯌꯨꯝꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯌꯨꯝ ꯃꯥꯜꯂꯤ ꯁꯣꯝꯗꯁꯨ ꯂꯩ ꯀꯔꯤꯅꯣ ꯑꯁꯤꯗ ꯑꯃ ꯑꯩꯈꯣꯏꯒꯤ ꯊꯥꯔꯤꯕ ꯑꯃ ꯂꯩ ꯀꯔꯤꯅꯣ ꯊꯥꯔꯤꯕꯁꯤ ꯀꯔꯤꯅꯣ ꯅꯦꯝ ꯑꯣꯐ ꯀꯟꯁꯇ꯭ꯔꯛꯁꯟ ꯀꯔꯤꯅꯣ 2017-18ꯒꯤꯅꯤ ꯀꯔꯤꯅꯣ ꯅꯝꯕꯔ ꯑꯣꯐ ꯄꯥꯔꯁꯟ MD ꯑꯣ ꯂꯝꯕꯤꯁꯤ ꯃꯣꯏꯒꯤ ꯂꯝꯕꯤꯁꯤ ꯁꯦꯝꯃꯛꯄꯒꯤꯅꯤ ꯑꯗꯨ ꯂꯝꯕꯤ ꯁꯦꯝꯕꯅꯤ ꯇꯧꯔꯤꯁꯤ ꯈꯨꯟꯒꯤ ꯆꯪꯉꯤꯕꯁꯤ ꯌꯦꯡꯕꯤꯌꯨ ꯀꯆꯥ ꯂꯝꯕꯤ ꯅꯠꯇꯦ ꯆꯨꯝꯅꯒꯤ ꯂꯝꯕꯤ ꯑꯃ ꯂꯩ ꯍꯥꯏꯕꯗꯨꯅꯤ ꯇꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧ ꯆꯪꯉꯒ ꯑꯩꯈꯣꯏ ꯌꯨꯝ ꯑꯃꯗ ꯑꯃꯨꯛ ꯆꯪꯖꯒꯦ ꯂꯝꯕꯤꯁꯤ ꯂꯩꯈꯣꯝ ꯈꯤꯇꯪ ꯊꯣꯛꯑꯦ ꯑꯣꯖꯥ ꯅꯍꯥꯔ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅꯤ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃ ꯀꯩꯅꯣ ꯁꯤꯡ ꯊꯥꯅꯕ꯭ꯔꯣ ꯇꯧꯕꯤꯔꯤꯁꯤꯕꯣ ꯑꯣ ꯑꯣꯖꯥ ꯍꯣꯏ ꯏꯇꯩ ꯏꯅꯥꯎ ꯅꯨꯡꯁꯥ ꯁꯥꯕꯁꯤꯗ ꯊꯕꯛ ꯁꯨꯃꯤꯟꯅꯕꯤꯔꯤꯕ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯥꯏꯇꯥꯔꯦꯅꯦ ꯑꯣ ꯒ꯭ꯌꯥꯁꯀꯗꯤ ꯑꯗꯨꯝ ꯐꯪꯉꯤꯕ꯭ꯔో ꯑꯁ꯭ꯋꯥꯏꯁꯤꯕꯨ ꯒ꯭ꯌꯥꯁꯀ ꯑꯗꯨꯝ ꯇꯧꯅꯕ ꯌꯥꯎꯅꯕ ꯇꯧꯋꯦꯕ ꯑꯗꯨ ꯁꯨꯝ ꯁꯤꯡ ꯂꯩꯕꯒꯤꯅꯦꯕ ꯑꯣꯖꯥꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯤꯕ ꯕꯕꯥ ꯀꯌꯨꯝ ꯑꯣꯏꯕꯤꯔꯕꯅꯣ ꯂꯧꯇꯣꯡꯕꯝ ꯂꯧꯕꯨꯛ ꯇꯣꯡꯐꯝꯁꯤꯕꯨ ꯁ꯭ꯋꯥꯏꯗ ꯀꯌꯥꯝ ꯂꯩꯒꯦ ꯁꯤ ꯈꯨꯟꯁꯤꯒ ꯑꯩꯈꯣꯏ ꯁꯥꯒꯩ ꯑꯅꯤ ꯈꯛꯇꯅꯤ ꯄꯨꯊꯤꯀꯥꯟꯗ ꯑꯩꯈꯣꯏ ꯁꯥꯒꯩ ꯆꯥ ꯑꯣ ꯄꯨꯊꯤꯀꯥꯟꯗꯨꯗꯤ ꯃꯄꯥꯟꯗꯅꯤꯅ ꯑꯁꯣꯝꯗ ꯑꯣ ꯍꯣꯏꯅꯦ ꯑꯣꯖꯥꯒꯤ ꯌꯨꯝ ꯂꯥꯛꯑ ꯃꯊꯛꯀꯤꯁꯦ ꯑꯣ ꯏꯕꯥꯏꯒꯤ ꯃꯊꯛꯇ ꯌꯥꯝ ꯐꯖꯅ ꯌꯨꯝ ꯐꯖꯅ ꯁꯥꯕꯁꯨ ꯌꯥꯎꯔꯤ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯤꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯏꯆꯤꯛ ꯂꯥꯡꯅ ꯍꯪꯆꯤꯛ ꯂꯥꯡꯅ ꯀꯥꯁꯦ ꯂꯩꯕꯤꯔꯤꯕꯅꯤꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯏꯕꯦꯝꯗꯤ ꯀꯔꯤ ꯏꯄꯥꯝꯗꯤ ꯀꯗꯥꯏꯒꯤꯅꯣ ꯁꯤ ꯈꯨꯟꯒꯤꯔ ꯑꯗꯨꯝ ꯑꯣ ꯐꯩꯅꯦ ꯏꯄꯥꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯑꯋꯥꯕ ꯅꯪꯗ꯭ꯔꯦ ꯐꯩ ꯏꯆꯥꯗꯤ ꯀꯌా ꯂꯩꯕꯤꯔꯒꯦ ꯑꯉꯥꯡ ꯃꯔꯤꯅꯤ ꯃꯔꯤꯌꯦ ꯂꯥꯏꯔꯤꯛꯀ ꯇꯝꯕ ꯌꯥꯎꯔꯕꯣ ꯇꯝꯃꯤ ꯂꯣꯏꯅ ꯃꯦꯇ꯭ꯔꯤꯛ ꯌꯧꯋꯦ ꯑꯣ ꯑꯗꯨ ꯁꯦꯀꯦꯟ ꯏꯌꯥꯔ ꯇꯝꯕꯗꯨꯗꯤ ꯀꯗꯥꯏꯗ ꯊꯥꯖꯈ꯭ꯔꯦ ꯊꯥꯖꯈ꯭ꯔꯦ ꯅꯨꯄꯤ ꯑꯣ ꯑꯃꯅ ꯃꯄꯥꯟꯗ ꯂꯩ ꯅꯨꯄꯥ ꯑꯇꯣꯝꯕꯗꯣ ꯑꯣ ꯊꯕꯛ ꯇꯧꯔꯤꯕ꯭ꯔꯥ ꯇꯧꯔꯤ ꯑꯣ ꯑꯍꯟꯁꯤꯁꯨ ꯀꯨꯏꯗ꯭ꯔꯤ ꯂꯥꯛꯄ ꯃꯄꯥꯟꯗ ꯃꯄꯥꯟꯗ ꯂꯩꯕ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯦꯟꯊꯣꯛ ꯂꯩꯕ ꯁꯦꯟꯊꯣꯛ ꯃꯁꯥꯒꯤ ꯁꯦꯟꯊꯣꯛ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯅ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦꯅꯦ ꯁꯤꯅꯤ ꯑꯃꯗꯨ ꯆꯪꯖꯔꯨꯔꯒ ꯃꯥꯌꯣꯛꯅꯕꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯃꯗ ꯑꯃꯨꯛ ꯆꯪꯖꯒꯦ ꯑꯗꯣ ꯂꯝꯕꯤꯗꯤ ꯇꯧꯔꯤꯁꯤꯅꯤ ꯑꯗꯣ ꯁꯤꯁꯨ ꯉꯥ ꯐꯥꯐꯝ ꯄꯥꯠꯀꯨꯝꯕ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯝ ꯂꯩꯔꯦ ꯃꯁꯤ ꯑꯗꯣ ꯂꯝꯕꯤꯁꯤꯗꯤ ꯑꯗꯣ ꯃꯤꯁꯤꯡꯁꯤ ꯀꯨꯆꯨ ꯀꯨꯃꯦꯟꯗꯤ ꯂꯣꯏ ꯁꯦꯡꯉꯤ ꯃꯣꯏꯒꯤ ꯏꯁꯤꯡ ꯃꯩꯗꯤ ꯐꯖꯅ ꯐꯪꯉꯦ ꯑꯗꯨꯒ ꯏꯁꯤꯡꯁꯤ ꯀꯨꯍꯥ ꯉꯥꯛꯇꯅꯤ ꯀꯨꯍꯥ ꯇꯧꯔ ꯀꯨꯍꯥꯒꯤ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯛꯆꯔꯛꯏ ꯀꯨꯍꯥꯒꯤ ꯏꯁꯤꯡꯗꯨ ꯌꯥꯝꯅ ꯍꯥꯎꯋꯤ ꯑꯗꯨ ꯏꯁꯤꯡ ꯁꯦꯡꯕ ꯃꯥꯜꯂꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯂꯩꯕꯁꯤꯡ ꯑꯩꯈꯣꯏꯅ
ꯎꯖꯕ ꯃꯇꯝꯗ ꯀꯨꯆꯨ ꯀꯨꯃꯦꯟꯁꯦ ꯌꯥꯝ ꯁꯦꯡꯉꯤ ꯏ ꯊꯥꯡꯅ ꯁꯤ ꯃꯩꯇꯩ ꯌꯨꯝ ꯑꯃ ꯑꯃꯨꯛ ꯂꯩꯔꯦ ꯃꯊꯛꯇꯅꯤ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯒ ꯑꯁꯣꯝ ꯃꯥꯡꯗꯁꯨ ꯃꯩꯇꯩ ꯌꯨꯝ ꯑꯆꯧꯕ ꯑꯃ ꯂꯩꯔꯦ ꯁꯤꯅ ꯀꯌꯨꯝꯒꯤ ꯌꯨꯝꯅꯣ ꯌꯨꯝꯅꯥꯝꯒꯤ ꯌꯨꯝꯅꯦꯕ ꯌꯨꯝꯅꯥꯝ ꯀꯌꯥꯝ ꯂꯩꯒꯦ ꯁꯤꯗ ꯑꯣ ꯁꯤꯗꯤ ꯅꯣꯕꯥꯞꯀ ꯐꯖꯅ ꯄꯥꯜꯂꯤ ꯇꯧꯔꯤꯁꯦ ꯑꯗꯣ ꯁꯤ ꯐꯥꯎꯗꯣꯛꯈ꯭ꯔꯒ ꯐꯤꯔꯣꯟꯗꯤ ꯁꯥꯗꯦꯅꯦ ꯉꯥ ꯐꯥꯕꯒꯤ ꯂꯥꯡꯗꯤ ꯂꯩ ꯐꯤꯔꯣꯟꯗꯤ ꯁꯥꯗꯦꯅꯦ ꯑꯣ ꯁꯤ ꯀꯨꯍꯥꯗꯤ ꯌꯨꯝꯒꯤ ꯀꯨꯍꯥꯗꯤ ꯀꯗꯣꯝꯗ ꯂꯩꯒꯦ ꯑꯣ ꯁꯣꯝꯗ ꯇꯧꯔꯒ ꯌꯥꯝ ꯑꯅꯥꯟꯕ ꯌꯨꯝ ꯑꯃ ꯃꯃꯥꯡꯗ ꯑꯃꯨꯛ ꯂꯩꯔꯦ ꯁꯤꯗꯤ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏꯒꯤ ꯉꯥ ꯐꯥꯐꯝꯗꯤ ꯃꯥꯏꯀꯩ ꯂꯣꯏꯅꯃꯛ ꯁꯤꯗꯁꯨ ꯉꯥ ꯂꯩꯔꯦ ꯉꯥꯒꯤ ꯄꯨꯈ꯭ꯔꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯁꯨ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯦ ꯑꯗꯨꯒ ꯂꯝꯕꯤꯁꯦ ꯁꯤꯁꯨ ꯑꯗꯨꯝ ꯂꯩꯈꯣꯝ ꯊꯣꯛꯏ ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯀꯩꯅꯣꯁꯤ ꯀꯥꯈꯠꯐꯝꯁꯤꯗꯤ ꯌꯥꯝ ꯐꯖꯅ ꯁꯦꯝꯃꯦ ꯑꯩꯈꯣꯏꯒꯤ ꯁꯤꯃꯦꯟ ꯀꯣꯟꯀ꯭ꯔꯤꯠ ꯇꯧꯗꯅ ꯌꯥꯝ ꯐꯖꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯃꯥꯜꯂꯦ ꯑꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯡꯁꯦ ꯁꯤ ꯂꯣꯏ ꯃꯩꯇꯩꯒꯤ ꯉꯥꯛꯇꯅꯤ ꯁꯣꯝꯒꯤ ꯂꯩꯔꯤꯁꯤꯡꯁꯦ ꯇꯨꯔꯦꯟ ꯌꯧꯕ ꯑꯣ ꯇꯨꯔꯦꯟꯁꯦ ꯑꯁꯣꯝ ꯋꯥꯡꯃꯗꯅꯦꯕ ꯑꯗꯨꯒꯤ ꯇꯨꯔꯦꯟꯁꯤꯅ ꯏꯁꯤꯡ ꯆꯥꯎꯁꯤꯜꯂꯛꯑꯒ ꯁꯣꯝꯒꯤ ꯃꯌꯥꯝꯁꯤꯗ ꯆꯦꯟꯁꯤꯜꯂꯛꯄꯅꯦꯕ ꯑꯗꯨ ꯇꯧꯔꯒ ꯁꯤꯒꯤ ꯌꯨꯝ ꯌꯥꯝ ꯐꯖꯅ ꯁꯤꯒꯤ ꯌꯨꯝ ꯑꯃ ꯂꯩꯔꯦ ꯁꯤꯗꯤ ꯀꯔꯤꯅꯣ ꯁꯤꯕ ꯃꯟꯗꯤꯔ ꯑꯃ ꯌꯥꯝ ꯐꯖꯅ ꯂꯩ ꯑꯗꯨꯒ ꯁꯪꯒꯣꯏꯁꯨ ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯦ ꯑꯗꯨꯒ ꯌꯨꯝꯁꯨ ꯌꯥꯝ ꯏꯪꯅ ꯆꯤꯛꯅ ꯁꯤ ꯃꯩꯇꯩꯒꯤ ꯌꯨꯝ ꯉꯥꯛꯇꯅꯤ ꯆꯍꯤ ꯃꯔꯤ ꯁꯝꯅꯔꯦ ꯑꯣꯖꯥ ꯀꯌꯨꯝꯒꯤ ꯌꯨꯝꯅꯣ ꯁꯤꯕꯨ ꯏꯔꯣꯝꯁꯤꯕꯨ ꯀꯌꯥꯝ ꯂꯩꯒꯦ ꯑꯣ ꯀꯞꯇꯥꯟꯕꯨꯗꯗꯤ ꯌꯥꯝ ꯂꯩ ꯀꯗꯣꯝꯗ ꯀꯞꯇꯥꯟꯄꯨꯔ ꯀꯞꯇꯥꯟꯄꯨꯔꯗꯤ ꯁꯣꯅꯥꯏꯔꯣꯝꯒꯤ ꯌꯥꯝꯃꯤꯅ ꯑꯣ ꯆꯤꯡꯂꯤꯃꯣꯟ ꯀꯞꯇꯥꯟꯄꯨꯔꯗꯣ ꯍꯣꯏ ꯑꯣ ꯑꯣꯖꯥꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯒꯦ ꯑꯩ 63 63 ꯉꯥ ꯍꯛꯆꯥꯡꯗꯤ ꯌꯥꯝ ꯐꯅ ꯎꯔꯤꯅꯦ ꯃꯅꯨꯡ ꯐꯠꯇ꯭ꯔꯦꯗ ꯃꯅꯨꯡꯒꯤꯗꯤ ꯆꯍꯤꯅꯤꯗ ꯃꯅꯨꯡ ꯁꯨꯝ ꯐꯂ ꯌꯥꯄꯣꯠꯇꯦ ꯑꯗ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯗꯣ ꯉꯥꯗ ꯆꯥꯕꯤꯔꯕꯅꯤꯅ ꯉꯥꯗꯤ ꯃꯔꯥꯡ ꯀꯥꯏ ꯆꯥꯏ ꯇꯥꯖꯩ ꯄꯩꯁꯥ ꯂꯩꯔꯒꯅ ꯐꯥꯔꯤꯕ ꯅꯠꯇ꯭ꯔꯅꯦ ꯉꯥ ꯑꯩꯗꯤ ꯐꯥꯗ꯭ꯔꯦꯗ ꯑꯣ ꯑꯩꯗꯤ ꯏꯝꯐꯥꯜꯒꯤꯅꯦ ꯑꯩꯅ ꯕꯣꯟ ꯇꯔꯥꯄꯨꯔꯒꯤ ꯕꯣꯟ ꯇꯔꯥꯄꯨꯔꯒꯤꯅꯤ ꯁꯥꯗꯨ ꯕꯕꯥꯁꯤꯅ ꯁꯣꯝꯗꯁꯨ ꯁꯤ ꯃꯩꯇꯩꯒꯤ ꯌꯨꯝꯅꯤ ꯑꯗꯨ ꯌꯥꯝ ꯀꯩꯅꯣ ꯇꯧꯅ ꯂꯩ ꯑꯗꯨ ꯂꯝꯕꯤꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯕꯅꯤ나 ꯅꯨꯃꯤꯗꯥꯡꯗꯗꯤ ꯃꯥꯅ ꯆꯤꯡꯒꯣꯟ ꯆꯥ ꯕꯒꯥꯟꯅꯤ ꯍꯥꯏꯔꯒꯁꯨ ꯆꯤꯡꯗꯨꯝ ꯃꯆꯥ ꯆꯤꯡꯒꯣꯟ ꯂꯥꯜꯂꯒ ꯆꯪ ꯅꯨꯄꯤ ꯑꯃ ꯃꯊꯦꯡꯗꯗꯤ ꯅꯨꯄꯤ ꯑꯉꯥꯡꯗꯤ ꯂꯥꯏꯔꯗꯅ ꯃꯌꯥꯝ ꯐꯥꯎꯕ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯉꯥꯅꯤꯅꯦ ꯉꯥ ꯌꯥꯏꯕꯤꯔꯤꯃꯤꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯂꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤ ꯁꯤ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯁꯤ ꯀꯔꯕꯥꯔ ꯈꯔ ꯍꯟꯗꯛ ꯈꯔ ꯋꯥꯠꯂꯤ ꯅꯠꯇ꯭ꯔꯗꯤ ꯃꯥꯁꯤ ꯉꯥꯅ ꯍꯤꯡꯕ ꯃꯐꯝꯅꯤ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯀꯔꯤ ꯃꯤꯡ ꯃꯪꯂꯦꯝꯕ ꯀꯌꯨꯝꯅꯣ ꯇꯥꯏꯔꯦꯟꯖꯝ 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 ꯇꯥꯏꯔꯦꯟꯖꯝꯁꯤ ꯀꯌꯥꯝ ꯂꯩꯒꯦ ꯂꯩꯇꯦ ꯑꯩꯈꯣꯏꯗꯅꯤ ꯑꯃꯈꯛꯇꯪ ꯑꯃꯈꯛꯇꯪ ꯑꯅꯤꯒ ꯁꯨꯗꯦ ꯁꯤꯗꯩ ꯈꯨꯟꯁꯤꯗ ꯄꯣꯛꯄꯤꯔꯤꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯠꯇꯦ ꯑꯇꯣꯞꯄ ꯃꯐꯝꯗꯩ ꯄꯣꯛꯄꯅꯤ ꯑꯣ ꯑꯩꯈꯣꯏꯁꯦ ꯃꯊꯦꯟ ꯌꯥꯝꯃꯦꯗ ꯑꯣ ꯁꯝꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏ ꯄꯥꯕꯣꯏ ꯑꯁꯥꯝ ꯆꯠꯈꯤꯕ ꯑꯁꯥꯝꯗꯒꯤ ꯑꯃꯨꯛ ꯑꯁꯥꯝ ꯆꯠꯈꯤꯕ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯁꯥꯝ ꯍꯥꯏꯁꯦ ꯈꯨꯖꯥꯏꯔꯣꯝꯒꯤ ꯋꯥꯅꯤꯅꯦ ꯖꯨꯒꯨꯌꯥꯟ ꯃꯆꯥꯅꯤ ꯑꯣ ꯖꯨꯒꯨꯌꯥꯟꯗ ꯄꯣꯛꯄꯅꯤ ꯀꯁꯥꯔꯣꯝꯒꯤ ꯃꯤꯅ ꯈꯨꯖꯥꯏꯔꯣꯝꯒꯤ ꯃꯤꯁꯦ ꯑꯁꯥꯝ ꯆꯠꯄ ꯍꯥꯏꯅ ꯍꯥꯏ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯀꯁꯥꯔꯁꯦ ꯑꯁꯥꯝꯅꯦꯅ ꯂꯧꯗ꯭ꯔꯤꯑꯕ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯁꯦ ꯑꯁꯥꯝ ꯃꯆꯥꯅꯤ ꯑꯗꯨꯃꯥꯏ ꯃꯤ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏ ꯄꯥꯕꯣꯗꯣ ꯑꯁꯥꯝ ꯍꯟꯕ ꯇꯧꯔꯤꯗꯅ ꯑꯗ ꯉꯥꯁꯤ ꯑꯣꯖꯥ ꯁꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯇꯧꯕꯤꯔꯤꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯦ ꯑꯣꯖꯥ ꯍꯣꯏꯒꯤꯅ ꯀꯌꯨꯝ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩꯈꯣꯏ ꯌꯨꯝꯅꯥꯝꯅꯤ ꯌꯨꯝꯅꯥꯝꯗꯤ ꯀꯌꯥꯝ ꯂꯩꯒꯦ
ꯌꯨꯝꯅꯥꯝꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯗꯨꯝ ꯃꯅꯤꯡꯗꯅꯤ ꯄꯨꯊꯤꯀꯥꯜꯗ ꯑꯣ ꯄꯨꯊꯤꯀꯥꯜꯗ ꯂꯩꯕ ꯁꯤꯗꯤ ꯅꯥꯝ ꯁꯥꯏꯗꯒꯤ ꯆꯥꯎꯔꯤꯗ ꯑꯣ ꯑꯩꯈꯣꯏ ꯑꯣ ꯌꯥꯝ ꯖꯒꯥꯗꯗꯤ ꯃꯅꯤꯄꯨꯔꯗꯐꯥꯎ ꯂꯩꯇꯦ ꯀꯥꯏꯅꯤ ꯑꯃꯗ ꯑꯅꯤꯗ ꯂꯩ ꯀꯥꯏ ꯑꯁꯤ ꯑꯅꯥ ꯊꯣꯛꯄꯗꯤ ꯑꯗꯨꯝ ꯆꯞ ꯆꯥꯅ ꯕꯥꯃꯣꯟ ꯅꯨꯡꯃꯣꯟ ꯌꯥꯎꯅ ꯑꯗꯨꯝ ꯇꯧꯕꯤꯔꯤꯀꯣ ꯕꯥꯃꯣꯟ ꯌꯥꯎꯕꯅꯤ ꯑꯣ 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 ꯑꯗꯩ ꯁꯪꯀꯤꯔꯇꯣꯟꯒꯁꯨ ꯂꯣꯏ ꯇꯧꯔꯦ ꯆꯞ ꯆꯥ ꯇꯧꯔꯦ ꯈꯨꯟꯁꯤꯒꯗꯤ ꯂꯩꯇꯦ ꯂꯩꯇꯦꯕ ꯑꯗꯨꯁꯨ ꯕꯥꯃꯣꯟ ꯂꯩꯇꯦ ꯍꯧꯖꯤꯛꯀꯥꯟꯗ ꯍꯧꯖꯤꯛ ꯅꯛꯅ ꯂꯩꯅ ꯅꯩ ꯅꯩ ꯅꯛꯅ ꯂꯩꯌꯦꯕ ꯑꯩꯗꯤ ꯅꯛꯅ ꯄꯥꯎ ꯂꯩꯕꯅꯤꯅ ꯇꯥꯕꯒ ꯃꯣꯕꯥꯏꯜꯗ ꯄꯥꯎ ꯍꯥꯏꯕꯒ ꯆꯦꯜꯂꯛꯏ ꯑꯣ 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 ꯌꯥꯝ ꯑꯣ ꯃꯔꯝ ꯇꯧꯔꯁꯨꯅꯦ ꯑꯣ ꯑꯣ ꯃꯅꯤꯄꯨꯔ ꯀꯥꯡꯕꯨ ꯂꯩꯕꯅꯤꯅ ꯍꯣꯏ ꯍꯣꯏ ꯁꯤꯗꯒꯤ ꯑꯣ ꯁꯤꯅ ꯂꯣꯏꯔꯕ꯭ꯔꯥ ꯌꯨꯝꯁꯦ ꯑꯁꯣꯝꯗꯁꯨ ꯂꯩꯔꯤꯕ꯭ꯔꯥ ꯑꯁꯣꯝ ꯂꯣꯏꯅ ꯆꯠꯂꯒ ꯃꯌꯥꯝ ꯈꯪꯉꯦ ꯂꯩꯕ ꯏꯁꯤꯡ ꯑꯃ ꯌꯥꯝ ꯍꯥꯎꯔꯦ ꯈꯪꯖꯔꯦ ꯀꯩꯅꯣꯗ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯅꯕꯤꯔꯁꯨ ꯀꯨꯆꯨ ꯀꯨꯃꯦꯟꯁꯦ ꯂꯣꯏ ꯁꯦꯡꯉꯦꯕ ꯁꯤꯒꯤ ꯅꯍꯥ ꯈꯪꯗꯦ ꯑꯍꯟ ꯈꯪꯗꯦ ꯀꯨꯆꯨ ꯏꯁꯤꯡ ꯊꯛꯁꯨ ꯊꯛꯆꯔꯛꯑꯦ ꯑꯗꯣ ꯏꯁꯤꯡ ꯑꯃ ꯐꯔꯦ ꯃꯩ ꯑꯃ ꯐꯔꯦ ꯀꯔꯤ ꯊꯕꯛꯀꯤꯅꯣ ꯑꯣꯖꯥ ꯃꯣꯕꯥꯏꯜ ꯅꯦꯠꯋꯥꯛꯁꯨ ꯂꯝꯕꯤꯁꯤꯗꯤ ꯍꯥꯏ ꯀꯥꯟꯅꯗ꯭ꯔꯦ ꯁꯨꯝꯕ ꯈꯨꯟꯒꯤ ꯂꯝꯕꯤ ꯑꯩ ꯊꯦꯡꯅꯖꯗ꯭ꯔꯤ ꯄꯨꯟꯁꯤꯗ ꯂꯝꯕꯤ ꯌꯥꯝ ꯐꯠꯇꯦꯅꯦ ꯑꯗꯨꯅ ꯈꯨꯗꯣꯡ ꯆꯥꯗꯦ ꯃꯤ ꯂꯥꯛꯎꯒ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯍꯣꯏ 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 ꯂꯝꯕꯤꯁꯤ ꯄꯨꯂꯤꯁ ꯑꯝꯇ ꯂꯥꯛꯀꯅꯣ ꯑꯩ ꯂꯥꯛꯍꯟꯗ꯭ꯔꯦ ꯍꯣꯏ 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 ꯌꯥꯝ ꯈꯨꯗꯣꯡ ꯆꯥꯗꯦ ꯂꯝꯕꯤꯁꯦ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯄꯣꯛꯀꯗꯕ 2-3 ꯂꯩꯔꯤ ꯁꯤꯗ ꯃꯅꯤꯄꯨꯔ ꯏꯝꯐꯥꯜ ꯇꯥꯎꯟꯒꯤꯗ ꯀꯃꯥꯏꯅ ꯍꯣꯏ ꯇꯧꯁꯤꯒꯦ ꯍꯣꯏ ꯈꯟꯅꯔꯤꯅꯤ ꯍꯣꯏꯅꯦ ꯑꯗꯨ ꯀꯩꯅꯣ ꯁꯥꯔꯒ ꯄꯨꯊꯣꯛ ꯇꯥꯃꯤꯅꯦ ꯍꯧꯖꯤꯛꯀꯤ ꯂꯝꯕꯤꯁꯤꯗꯤ ꯑꯣꯇꯣ ꯄꯨꯕꯗ ꯌꯥꯔꯔꯣꯏꯅꯦ ꯏꯀꯪ ꯊꯥꯗꯗꯤ ꯑꯣꯇꯣ ꯔꯤꯛꯁꯣ ꯇꯧꯔꯒ ꯄꯨꯊꯣꯛꯄꯗꯤ ꯌꯥꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝꯁꯤꯗꯗꯤ ꯑꯣꯇꯣ ꯆꯠꯄꯗ ꯑꯣꯇꯣꯗ ꯑꯉꯥꯡ ꯎꯅꯕꯩ ꯚꯥꯞꯇ ꯂꯩꯅꯦ ꯑꯣ ꯅꯨꯡꯉꯥꯏꯖꯔꯦ ꯃꯌꯥꯝ ꯂꯥꯛꯑ ꯊꯦꯡꯅꯖꯕꯁꯦ ꯃꯣꯕꯥꯏꯜ ꯅꯦꯠꯋꯥꯛꯁꯨ ꯂꯣꯏ ꯐꯪꯕ ꯅꯍꯥꯔꯣꯟꯒꯁꯨ ꯃꯣꯕꯥꯏꯜ ꯅꯦꯠꯋꯥꯛ ꯌꯥꯝ ꯅꯨꯡꯉꯥꯏ ꯕꯣꯟꯇ꯭ꯔꯥꯄꯨꯔꯗꯩꯗꯤ ꯁꯤꯅꯕꯨ ꯅꯨꯡꯉꯥꯏ ꯅꯦꯠꯋꯥꯛꯇꯤ ꯃꯣꯕꯥꯏꯜ ꯅꯦꯠꯋꯥꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯌꯥꯔꯇꯦꯜꯒꯤ ꯌꯥꯏ ꯍꯥꯏ ꯑꯗꯨꯒ ꯗꯤꯛꯁ ꯇꯤꯚꯤꯁꯨ ꯌꯨꯝ ꯑꯌꯥꯝꯕꯗ ꯂꯩꯕꯖꯥꯠꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯣꯕꯥꯏꯜ ꯊꯣꯛꯂꯛꯉꯩꯗꯒꯤ ꯃꯣꯕꯥꯏꯜ ꯂꯣꯝꯗ ꯌꯦꯡꯅꯕꯅꯤꯅ ꯗꯤꯛꯁ ꯇꯤꯚꯤ ꯇꯧꯅꯗꯕꯁꯨ ꯌꯨꯝ ꯈꯔ ꯌꯥꯎꯋꯦ ꯍꯥꯏꯗꯣ ꯑꯌꯥꯝꯕꯗ ꯗꯤꯛꯁ ꯇꯤꯚꯤ ꯑꯗꯨꯝ ꯂꯩꯅꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯋꯥꯠꯇ ꯄꯥꯗꯕ ꯈꯨꯡꯒꯪꯅꯤ ꯑꯗꯣ ꯋꯥꯠꯇ ꯄꯥꯗꯕ ꯍꯥꯏꯕꯨ ꯍꯧꯖꯤꯛꯀꯤ ꯂꯝꯕꯤꯁꯤꯗꯤ ꯂꯣꯏꯔꯦ ꯂꯝꯕꯤꯗꯤ ꯂꯣꯏꯔꯦ ꯂꯝꯕꯤꯁꯦ ꯂꯥꯛꯏ ꯆꯍꯤꯁꯦ ꯀꯨꯝꯁꯤ ꯍꯧꯕꯩ ꯋꯥꯅꯦ ꯕꯣꯔꯤꯁꯥꯗ ꯍꯧꯔꯒ ꯈꯔ ꯊꯨꯡꯒꯠꯂꯨꯔ ꯕꯣꯔꯤꯁꯥ ꯆꯪꯈ꯭ꯔꯃꯤꯅꯅꯦ ꯂꯩꯈꯣꯝꯗ ꯑꯃꯨꯛ ꯍꯦꯟ ꯊꯣꯛꯑꯅꯤ ꯑꯗꯣ ꯂꯝꯕꯤꯁꯤ ꯐꯔꯗꯤ ꯁꯤꯗꯤ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯌꯥꯕ ꯃꯐꯝꯗꯤꯅꯤ ꯅꯤꯡꯊꯝꯊꯥꯗꯒ ꯂꯥꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯂꯝꯕꯤꯁꯤꯗꯤ ꯂꯣꯏꯔꯦ ꯂꯝꯕꯤꯁꯤꯗꯤ ꯑꯃꯝꯗꯥꯗ ꯊꯣꯏꯗꯣꯏꯅꯦ ꯅꯥꯏꯗꯣꯜ ꯈꯣꯡꯆꯠꯁꯤ ꯑꯣꯖꯥ ꯉꯁꯥꯏ ꯑꯍꯥꯟꯕꯗ ꯊꯦꯡꯅꯖꯔꯛꯄ ꯅꯥꯏꯗꯣꯜ LP ꯁ꯭ꯀꯨꯜꯒꯤ ꯍꯦꯠ ꯃꯥꯁꯇꯔ ꯍꯦꯠ ꯄꯟꯗꯤꯠ ꯑꯣꯖꯥ ꯏꯔꯣꯝ ꯏꯕꯣꯇꯣꯟꯒꯤ ꯌꯨꯝꯗ ꯆꯥꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛꯂꯦꯟꯁꯤ ꯆꯥꯔꯒ ꯂꯣꯏꯁꯤꯟꯖꯕ ꯇꯥꯔꯦ ꯌꯥꯝ ꯍꯔꯥꯎꯅ ꯇꯧꯕꯤꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯏꯃꯧ ꯏꯕꯦꯝꯃ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯆꯪꯈ꯭ꯔ ꯃꯥꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯥꯗꯨ ꯕꯕꯥ ꯐꯝꯗꯅ ꯂꯩꯔꯦ ꯑꯗꯣ ꯆꯥꯛꯁꯤ ꯉꯁꯥꯏ ꯂꯐꯣꯏꯒ ꯀꯔꯤꯒꯕ ꯉꯥꯒ ꯉꯥꯈꯥꯒ ꯁꯤ ꯇꯧꯖꯔꯒ ꯑꯩꯈꯣꯏꯒꯤ ꯅꯥꯏꯗꯣꯜꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯨꯝ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯖꯔꯛꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯤꯗꯤ ꯌꯥꯗ꯭ರೆ ꯂꯝꯕꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯄꯨꯔꯥ ꯃꯌꯥꯝꯒ ꯁꯝꯅꯗꯅ ꯂꯩꯕꯒꯤ ꯚꯥꯞꯅꯤ ꯅꯣꯡꯖꯨ ꯊꯥꯁꯤꯗꯤ ꯑꯩꯈꯣꯏ ꯒꯥꯔꯤ ꯀꯥꯔ ꯐꯥꯎꯕ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯅꯣꯡꯖꯨ ꯊꯥ ꯅꯠꯇꯕꯗꯗꯤ ꯑꯗꯨꯝ ꯀꯥꯔꯒꯗꯤ ꯑꯗꯨꯝ ꯆꯪꯕꯖꯥꯠꯅꯤ ꯃꯁꯤ ꯂꯝꯕꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯃꯤꯁꯤꯡꯅ ꯌꯦꯡꯁꯤꯟꯕꯤꯕ ꯇꯥꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯅꯗꯤ ꯀꯔꯤ ꯇꯧꯖꯕ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯩꯒꯤ ꯅꯥꯏꯗꯣꯜ ꯈꯣꯡꯆꯠꯁꯤ ꯏꯔꯣꯝ ꯑꯣꯖꯥ ꯏꯕꯣꯇꯣꯟꯒꯤ ꯌꯨꯝꯗ ꯍꯧꯖꯤꯛ ꯄꯨꯡ 12:10 ꯆꯠꯂꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯒꯁꯀꯤ ꯇꯥꯡ 28 2024 ꯏꯪ ꯁꯤꯗꯩꯁꯤꯗ ꯆꯥꯛꯂꯦꯟꯁꯤ ꯆꯥꯖꯔꯒ ꯑꯩꯈꯣই ꯉꯁꯤꯒꯤ ꯅꯥꯏꯗꯣꯜ ꯈꯣꯡꯆꯠꯁꯤ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯨꯒ ꯃꯁꯤꯕꯨ ꯅꯥꯏꯗꯣꯜꯒꯤ ꯑꯩꯈꯣꯏꯒꯤ ꯅꯥꯏꯗꯣꯜ ꯈꯣꯡꯆꯠ ꯑꯁꯤꯕꯨ ꯌꯦꯡꯕꯤꯕ ꯇꯥꯕꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯁꯅꯥꯊꯣꯡꯒꯤ ꯃꯅꯦꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯣꯂꯨꯛꯆꯔꯤ